Lakle lakle Inspector Tayai 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 Inspector Tayai tabiri bisingu James Hagurjamna taramnuk chobagoloinana ikoknono khurumjari khwaidagi sangba monodrama Inspector Tayai ngasigi tangakta lisinga mag chahunga marphuni pan shuba tangka wari singa setabirga domna puning loksing oiba hojik tholiba thodo wathoksing aduga imung manungda chatnariba chanarod kanglon punamak sing suna yauraba tangka malemda tholiba tonga tonga thodo wathoksing khangdaba yadi tadaba yadi punamak singa sinnaina duna puthokchariba Inspector Tayai gi wari paring asida leptana adumak chandok chaduna lag ngasigi wari mami THAJABA ahum shuba tangka wari si tonga mafamda thokba thodok anikak puduna laksari imung amadana shuni ko nupi ma mangkhiram imung amadana mu disha ko nupi ma mangkhiram tonga ba case ani sigi wari paring miam da tahanjari ngasi su episode ahum suba asida puduna laksari imung ani sigi tonga ba case singa sigi makha hauji lan thokchari THAJABA ahum suba sharu akoi sasana ba tawjarki funny bunga kari no ne moi pa nasa nupaga police na hari bisi yeng batabani dana ni na hairak ni bisinadi maram mamadi leifam thui sir karino nupa adagi number di jomme yum so jomme aduga karino moina bamo na mo oidana lerame aduga som na kandana wari si hai haidokti som na kandana mo mani wari si asomna lo libena karigina aduga som no wafam si mo haidorak makoi gi mung manung do police station da korga makata na wari sana da biya aduga arjun summa phamsilaga wari sanaba tangai fedaba legi as karino khangde de men man ta de law saslo CCTV do mung yong da thoro punisher kri hai da no khangde karino sakri ama de dom lady karam bat sakri wari no hai wa de khangre ne da oris asumna mafam adu de Inspector Tayai lakhiram amadi police station adu da ima wafam sima khoina akhoi de loli ba sikari marongin ibong megi mamangda ikaijaba wafam karigini ma khoini kai harisibu maitega brahmanga longna leina ba pikthana leina sidida imara wafam aduda ibong madu aigi alanai gi oiba wafam aina brahman bo hangoi bagi wanati aina pamjaba amadi pamjada ba haiba makhang madu gi wafam aduda adubuima todo si arjun yarongani haibadu imana chingnaragadi aikoina arjun bu kuina khongul liduna leibagi mota imana kokpala magadi mikop aduda ibongo magi maramda I paningdabani isanu pigasu aiga khayara ningangna khibasi aini yadi dina mana ta dileitrabo malai masida no pasi mana ta dileitrabo ima masi aigi private aina pamba aina punchida aina lega doribido aigi private oine ingonda thadopio apamado ingonda khanbio hey private haigano nangse aina poiba aina pomda dinang asi taibang pansida lerumgadro nangi private o aigi private ne aina popana nang ngasi mi oribani aigi apamada nang sakadaba ai nangi naman adugane aigi pamda basida nang na satpataragadi nang hek mikup aduda aina ne hu thaga chigani nangi apamadu thongkiba yai adubu aina hu thaga sigibadudi nang aigi machin khangmana tra asumna phawada aiga kayara hana ngangna baleki adubu aigi mayokta mana legini haibadudi ai thajati aina ngangwadagi makhoini lapthokna khrabani karigum mamata leina adubu thodo asida mano unarami habisi achumani ma adongi chanupino wari sanari bodo te kana sunati imana yadaba arjunga mokhoini lekono bodo une madugi matungda pong 3 minute 3 aduaida adongi chanupi gi phone switch off tokiba adubu thodo asida arjunga mari leinarum loidra haibadudi khangungam akhona sumahakpu police station asida wari sananabagi dama kauri kriya adudi mahak station da lakanima soidana lakani tasena mo imung manung adunadi wari punamak sikang adubu imana di wari se khoida losel karigi dama losel bino haibadudi imana budi haibir amoburi tasena ma arjuna dishabu losenduna thamlibra natragana yanade haibaduda imana musu mahak pu changjafam biroidra haibadudagi lotuna makhoini leiribra karigi no haibadudi asengba chapchana khangth adubu arjuna station da laga aikoi wari sanaba tangai fedaba legi adubu ibungo makhoini di mari leina khidrabaduna mato karamna mafam sida laga aduga hojik sumana imung du pusande habanina imana su mahaka mari leina basi pamde aduga case asida su mahaki maming phobo panba pamde adubu imung manung du da kuina loina hangjarab
ꯃꯈꯣꯏꯒꯤ ꯃꯃꯥ ꯃꯄꯥꯅ ꯗꯤꯁꯥꯒ ꯃꯔꯤ ꯂꯩꯅꯩ ꯏꯃꯨꯡꯗꯨꯗꯁꯨ ꯗꯤꯁꯥ ꯂꯥꯛꯑꯝꯃꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯩꯈꯣꯏꯗ ꯂꯣꯏꯅ ꯄꯜꯂꯝꯃꯤ ꯑꯁꯣꯝꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅꯗꯤ ꯌꯥꯕꯒꯤ ꯃꯑꯣꯡꯗ ꯂꯩ ꯏꯃꯥꯅꯗꯤ ꯌꯥꯗꯕꯒꯤ ꯋꯥꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯇꯁꯦꯡꯅꯃꯛꯀꯤ ꯏꯃꯨꯡ ꯑꯗꯨꯗꯗꯤ ꯗꯤꯁꯥ ꯄꯨꯔꯛꯇꯦ ꯍꯥꯏꯔꯤ ꯌꯥꯝꯅ ꯉꯛꯂꯤꯕꯗꯤ ꯗꯤꯁꯥ ꯀꯗꯥꯏꯗ ꯂꯩꯔꯤꯕꯅꯣ ꯑꯔꯖꯨꯟꯒ ꯃꯔꯤ ꯂꯩꯅꯕ ꯇꯥꯔꯒꯁꯨ ꯑꯔꯖꯨꯟꯅ ꯃꯍꯥꯛꯄꯨ ꯌꯨꯝꯗ ꯄꯨꯁꯜꯂꯝꯗꯕ ꯇꯥꯔꯒꯗꯤ ꯑꯗꯣꯝꯒꯤ ꯏꯆꯥꯅꯨꯄꯤ ꯗꯤꯁꯥꯅ ꯂꯩꯔꯝꯒꯗꯧꯔꯤꯁꯤ ꯀꯗꯥꯏꯗ ꯐꯣꯟꯁꯨ ꯁ꯭ꯋꯤꯆ ꯑꯣꯐ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯤ ꯇꯤꯟꯅꯔꯤꯕ ꯄꯨꯝꯅꯃꯛꯅꯁꯨ ꯃꯥꯒꯤ ꯃꯔꯝꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯍꯥꯏꯕ ꯌꯥꯗꯦ ꯇꯁꯦꯡꯅꯃꯛ ꯃꯈꯣꯏ ꯈꯪꯗꯦ ꯍꯥꯏꯗꯨꯅ ꯂꯣꯏꯅ ꯍꯥꯏ ꯑꯗꯨꯔꯕꯗꯤ ꯃꯥ ꯌꯥꯝꯅ ꯂꯨꯔꯤ ꯃꯇꯝ ꯐꯠꯇꯕꯅꯤꯅ ꯑꯗꯣꯝꯒꯤ ꯏꯆꯥꯅꯨꯄꯤ ꯀꯗꯥꯏꯗ ꯀꯔꯤ ꯇꯧꯔꯝꯃ ꯂꯩꯔꯝꯒꯗꯒꯦ ꯍꯥꯏꯕꯗꯨꯁꯨ ꯑꯩꯈꯣꯏ ꯌꯥꯝꯅ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏ ꯀꯔꯤꯅꯣ ꯈꯪꯗꯦ ꯏꯕꯨꯡꯉꯣ ꯄꯨꯛꯅꯤꯡꯁꯤꯗ ꯄꯥꯈꯠꯄ ꯐꯥꯎꯏ ꯑꯩ ꯂꯩꯇꯥꯐꯝ ꯈꯪꯗꯦ ꯐꯔꯦ ꯏꯃꯥ ꯍꯧꯖꯤꯛꯀꯤꯗꯤ ꯏꯃꯥꯈꯣꯏ ꯆꯠꯄꯤꯅꯅꯕ ꯇꯧꯕꯤꯔꯣ ꯑꯩꯈꯣꯏ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯃꯐꯝ ꯑꯁꯤꯗ ꯑꯔꯖꯨꯟ ꯂꯥꯛꯂꯕꯗꯤ ꯏꯃꯨꯡ ꯃꯅꯨꯡꯒ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯀꯔꯤ ꯂꯩꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯈꯤ ꯑꯗꯨꯒ ꯁꯣꯏꯗꯅꯃꯛꯀꯤ ꯏꯃꯥꯈꯣꯏꯗ ꯄꯥꯎ ꯄꯤꯔꯛꯅꯕ ꯍꯣꯠꯅꯈꯤ ꯌꯥꯔꯅꯤ ꯏꯃꯥꯈꯣꯏ ꯌꯧꯕꯤꯔꯣ ꯏꯃꯥꯈꯣꯏ ꯑꯗꯨꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯂꯥꯛꯄꯤꯔꯣ ꯁꯣꯝꯗ ꯏꯃꯥ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯄꯥꯎ ꯁꯣꯏꯗꯅ ꯑꯃꯨꯛ ꯄꯤꯖꯔꯛꯀꯦ ꯍꯧꯖꯤꯛꯀꯤꯗꯤ ꯏꯃꯥꯈꯣꯏ ꯑꯃꯨꯛ ꯌꯧꯕꯤꯔꯣꯀꯣ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯑꯃꯨꯛ ꯁꯤꯗ ꯑꯔꯖꯨꯟ ꯈꯣꯏ ꯃꯈꯣꯏ ꯃꯃꯥ ꯃꯄꯥ ꯂꯣꯏꯅ ꯑꯃꯨꯛ ꯂꯥꯛꯑꯅꯤ ꯃꯈꯣꯏꯒ ꯑꯃꯨꯛ ꯃꯥꯌꯣꯛꯅꯗꯅ ꯂꯩꯔꯗꯤ ꯑꯃꯨꯛ ꯁ꯭ꯋꯥꯏꯁꯤꯗ ꯑꯃꯨꯛ ꯁꯝꯒ ꯐꯣꯏꯅꯗꯅ ꯐꯨꯅꯗꯅ ꯈꯟꯅꯗꯅ ꯑꯃꯨꯛ ꯇꯧꯔꯛꯑꯗꯤ ꯑꯁ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯄꯔꯥ ꯐꯥꯖꯕꯒꯤꯅꯤꯀꯣ ꯏꯃꯥ ꯋꯥꯔꯧꯕ ꯌꯥꯗꯦꯀꯣ ꯐꯔꯦ ꯏꯕꯨꯡꯉꯣ ꯑꯩꯈꯣꯏꯅ ꯃꯨꯟꯅ ꯍꯪꯕꯤꯔꯣ ꯑꯩꯗꯤ ꯊꯥꯖꯗꯦ ꯑꯗꯨꯕꯨ ꯐꯔꯦ ꯆꯠꯂꯁꯤꯔꯣ ꯉꯪꯁꯥ ꯆꯠꯇꯤ ꯆꯠꯈ꯭ꯔꯦꯅꯦ ꯇꯧꯔꯤꯁꯤ ꯁꯥꯔ ꯒꯃꯩ ꯍꯧꯖꯤꯛ ꯀꯔꯤꯅꯣ ꯏꯃꯨꯡ ꯑꯁꯤꯅ ꯍꯧꯖꯤꯛ ꯑꯔꯖꯨꯟꯒ ꯃꯔꯤ ꯂꯩꯅꯩ ꯍꯥꯏꯕꯁꯨ ꯏꯊꯥ ꯊꯥꯖꯗꯕꯒꯨꯝꯕ ꯇꯧꯏ ꯑꯗꯨꯒ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗꯦꯗ ꯃꯈꯣꯏꯒꯤ ꯀꯔꯤꯅꯣ ꯃꯆꯦ ꯅꯤꯁꯥꯒ ꯑꯗꯨꯒ ꯃꯚꯥꯏ ꯀꯔꯤ ꯍꯥꯏꯅꯣ ꯅꯠꯇꯦ ꯀꯔꯤ ꯍꯥꯏꯅꯣ ꯃꯇꯩ ꯍꯥꯏꯕ ꯑꯣꯏꯔ ꯃꯥꯜꯂꯦ ꯊꯅꯤꯟꯒ ꯃꯈꯣꯏꯅꯁꯨ ꯌꯥꯝꯅ ꯀꯟꯅꯗꯤ ꯑꯗꯨꯝ ꯀꯣꯏꯆꯦꯟ ꯆꯦꯟꯗꯅ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯁꯥꯔ ꯀꯔꯤꯅꯣ ꯃꯈꯣꯏꯅꯁꯨ ꯃꯈꯣꯏꯒꯤ ꯃꯆꯟꯅꯨꯄꯤ ꯃꯅꯥꯎ ꯅꯨꯄꯤꯅ ꯃꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛꯇꯨꯗ ꯀꯔꯤꯃꯇꯁꯨ ꯈꯪꯗꯦ ꯑꯗꯨꯒ ꯁꯣꯝꯗꯅ ꯑꯃꯨꯛ ꯒꯃꯩ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯔꯤꯕꯁꯤ ꯑꯔꯖꯨꯟꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯑꯔꯖꯨꯟꯒ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯑꯇꯣꯞꯄ ꯃꯤ ꯑꯃꯠꯇꯒꯁꯨ ꯋꯥꯔꯤ ꯁꯥꯟꯅꯗꯕ ꯃꯥꯅ ꯐꯣꯟ ꯁ꯭ꯋꯤꯆ ꯑꯣꯐ ꯇꯧꯔꯒ ꯃꯥꯅ ꯂꯣꯠꯂꯒ ꯂꯩꯒꯗꯧꯔꯤꯁꯤ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯃꯁꯤꯅꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯔꯤꯕꯁꯤ ꯈꯪꯗ꯭ꯔꯦꯅꯦ ꯁꯥꯔ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯇꯧꯔꯤꯁꯤ ꯁꯥꯔ ꯁꯟꯇꯣꯁ ꯁꯥꯔ CCTV ꯐꯨꯇꯦꯖꯀꯤ ꯁꯥꯔ ꯀꯔꯤ ꯁꯤꯗꯩꯗ ꯁꯨꯅꯤꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯀꯦꯁ ꯑꯃꯗꯨꯒꯤ ꯃꯥꯅꯤ ꯁꯥꯔ CCTVꯁꯤ ꯌꯦꯡꯕ ꯌꯥꯕ ꯌꯦꯡ ꯁꯤꯗꯩꯗ 이몽 어시더디 짱기바 미디 우대서 어떻게 살 톨록부디 살 시대도 미엄마 매기 함 시행도 어떻게 통관 전에도 칸나 시행 기복이 모으면서 시험 뛰어 미서 그래 시들 내려서 예 그리노더디 시장 기복이 우대하바 살 짱기바디 तसेंनो 우더बने संतोष 짱기바 우대하시 노무 누밋 अदुगी 망고이나나 하이바디 마망기 누밋다 살 마두기디 예ꯡ드리 못네요 누밋앙어를 소만부 마탐도 어려서 누밋 주범의 용 짱크가 누밋 अदु다 톡드네 유모드다 레실라가 마탕기 누밋다 뭐 톡기 버름라바디 살 예ꯡ부디 양 꼽나디 예ꯡ자라바디 संतोष खरा 꼽나 목등 예ꯡ고 파니셔 그리노 이타고 संतोष खरा 꼽나 좀 예ꯡ비로 CCTVꯗ ꯌꯦꯡꯕꯒꯤ ꯊꯕꯛꯁꯤꯗꯤ ꯑꯩ ꯁꯔ ꯉꯔꯥꯡꯁꯨ ꯑꯗꯨꯝ ꯑꯍꯤꯡ ꯆꯨꯞꯄ ꯑꯩꯈꯣꯏ ꯃꯌꯥꯝ ꯐꯝꯃꯒ ꯑꯗꯨꯝ ꯌꯦꯡꯕꯗ ꯁꯨꯝ ꯌꯦꯡꯕꯗ ꯁꯔ 우이ꯕꯅꯤꯅꯦ ꯁꯔ ꯒꯃꯩ 이몽 ꯑꯗꯨꯗꯒꯤ ꯃꯤ ꯊꯣꯔꯛꯄ ꯑꯗꯨꯒ ꯆꯪꯈꯤꯗꯅ ꯊꯣꯔꯛꯄ ꯍꯥꯏꯕꯁꯤꯒꯤ ꯃꯔꯝ ꯑꯃꯗꯤ ꯂꯩꯔꯣꯏ ꯌꯨꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗꯁꯨ ꯆꯦꯛꯄꯜꯅ ꯂꯣꯏꯅ ꯋꯥꯡꯅ ꯈꯥꯏ ꯅꯠꯇ꯭ꯔꯒꯅ ꯆꯦꯛꯄꯜ ꯑꯗꯨꯗ ꯐꯥꯎꯔꯒ ꯑꯇꯣꯞꯄ ꯅꯨꯃꯤꯠ ꯑꯃꯗ ꯆꯪꯕ ꯅꯠꯇ꯭ꯔꯒ ꯅꯨꯃꯤꯠ ꯑꯗꯨꯗ ꯆꯪꯈꯤꯕ ꯁꯔ ꯑꯗꯨꯗꯤ ꯃꯈꯣꯏ ꯑꯗꯨꯗꯗꯤ CCTVꯁꯨ ꯀꯔꯤꯁꯨ ꯂꯩꯇꯦ ꯑꯗꯨꯗꯤ ꯆꯪꯕꯗꯤ ꯀꯔꯝꯍꯥꯏꯅ ꯑꯣꯏꯅꯤ ꯁꯔ ꯒꯃꯩ ꯊꯣꯛꯂꯛꯂꯤꯕꯁꯤꯅꯗꯤ ꯆꯪꯕ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯆꯪꯂꯤꯕꯗꯨꯅꯗꯤ ꯊꯕꯛꯇꯣ ꯄꯥꯡꯊꯣꯛꯄ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯊꯕꯛ ꯄꯥꯡꯊꯣꯛꯂꯤꯕꯗꯣ ꯆꯦꯟꯊꯣꯔꯛꯂꯤꯕꯁꯤꯅ ꯁꯣꯏꯗꯅ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯀꯅꯥ ꯑꯣꯏꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯨꯗꯤ CCTVꯁꯤꯗ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯗ꯭ꯔꯕꯁꯨ ꯃꯤ ꯑꯃꯅ ꯏꯃꯨꯡ ꯑꯗꯨꯗ ꯆꯪꯁꯤꯜꯂꯒ ꯊꯕꯛ ꯑꯁꯤ ꯇꯧꯔꯝꯃꯦ ꯍꯥꯏꯕꯗꯨꯗꯤ ꯈꯪꯒꯗꯧꯔꯤꯕꯅꯤ ꯆꯨꯝꯃꯤꯅꯦ ꯁꯔ ꯑꯗꯨꯕꯨꯗꯤ ꯃꯤꯒꯤ 이몽ꯗꯨꯗ ꯆꯪꯉꯒ ꯀꯔꯤꯅꯣ ꯃꯥꯅ ꯊꯥꯡ ꯑꯗꯨ ꯌꯥꯝ ꯊꯤꯅꯤꯡꯉꯤꯗꯨꯅ ꯁꯔ ꯊꯥꯡ ꯊꯤꯟꯕꯒꯤ ꯃꯔꯝꯗꯨꯅꯤ ꯀꯔꯤ ꯑꯣꯏꯔꯝꯒꯗꯧꯔꯤꯅꯣ ꯁꯔ ꯅꯨꯡꯉꯥꯏꯅꯗꯕ ꯔꯤꯚꯦꯟꯖ ꯅꯠꯇ꯭ꯔꯒ ꯏꯃꯨꯡ ꯃꯅꯨꯡꯗꯨꯗ ꯊꯣꯛꯄ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯑꯃꯒ ꯃꯔꯤ ꯂꯩꯅꯕ ꯁꯣꯏꯗꯅ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯑꯁ ꯑꯗꯨꯕꯨ 이몽 ꯑꯗꯨꯗꯗꯤ ꯀꯅꯥꯅ ꯑꯣꯏꯔꯝꯒꯗꯧꯔꯤꯅꯣ ꯍꯥꯏꯕꯗꯨꯗꯤ ꯃꯈꯣꯏꯒꯤ ꯀꯣꯜ ꯗꯤꯇꯦꯜꯁ ꯔꯦꯀꯣꯔꯗ ꯃꯆꯤꯟ ꯃꯧꯄꯥ ꯑꯗꯨꯒ 이몽 ꯑꯗꯨꯒꯤ ꯂꯩꯔꯤꯕ ꯃꯤꯁꯤꯡꯒꯤ 아웃고잉 ꯀꯣꯜ ꯃꯈꯣꯏ ꯀꯅꯥ ꯋꯥꯔꯤ ꯁꯥꯟꯅꯩ ꯏꯟꯀꯃꯤꯡ ꯀꯣꯜꯁ ꯀꯅꯥꯒꯤ ꯀꯣꯜ ꯂꯥꯛꯑꯦ ꯍꯥꯏꯕꯗꯨ ꯌꯥꯝ ꯀꯨꯞꯅ ꯊꯤꯖꯤꯜꯂꯒ ꯌꯦꯡꯕꯒꯤ ꯃꯊꯧ ꯑꯃ ꯇꯥꯔꯤ ꯑꯁ ꯈꯪꯗ꯭ꯔꯦꯅꯦ ꯁꯔ ꯁꯣꯝꯒꯤ ꯀꯦꯁꯁꯤꯕꯨ ꯂꯣꯏꯒꯗ꯭ꯔꯥ ꯁꯣꯝꯒꯤ ꯀꯦꯁꯄꯨ ꯂꯣꯏꯒꯗ꯭ꯔꯥ
ꯑꯃꯨꯛ ꯀꯥꯂꯦ ꯈꯪꯗ꯭ꯔꯦ ꯁꯥꯔ ꯁꯣꯝꯒꯤ ꯗꯤꯁꯥꯒꯤ ꯀꯦꯁꯁꯦ ꯑꯃꯨꯛ ꯀꯣꯛꯇ ꯑꯃꯨꯛ ꯍꯥꯟꯖꯜꯂꯦ ꯁꯥꯔ ꯁꯣꯝꯗ ꯑꯃꯨꯛ ꯁꯨꯅꯤꯒꯤ ꯀꯦꯁꯁꯦ ꯑꯃꯨꯛ ꯆꯪꯉꯛꯄ ꯁꯨꯅꯤꯒꯤ ꯀꯦꯁꯁꯦ ꯑꯃꯨꯛ ꯈꯜꯂꯨꯔꯒ ꯁꯥꯔ ꯗꯤꯁꯥꯒꯤ ꯀꯦꯁꯁꯦ ꯑꯃꯨꯛ ꯀꯥꯎꯕ ꯑꯁ ꯈꯪꯗ꯭ꯔꯦꯗ ꯀꯣꯛꯁꯦ ꯁꯩꯗ ꯄꯨꯔꯥ ꯀꯔꯤꯅꯣ ꯑꯁ ꯑꯃ ꯂꯣꯏꯁꯤꯜꯂꯒ ꯑꯃ ꯇꯧꯕꯅ ꯐꯗꯧ ꯃꯥꯜꯂꯦꯗ ꯁꯥꯔ ꯀꯃꯥꯏ ꯄꯨꯂꯤꯁ ꯑꯩꯈꯣꯏꯒꯤ ꯊꯧꯗꯤ ꯀꯦꯁ 100 ꯂꯥꯛꯑꯁꯨ 100ꯗꯣ ꯄꯥꯏꯕ ꯉꯝꯕꯗꯨ ꯑꯩꯈꯣꯏ ꯀꯦꯁ 2 ꯈꯛꯇꯪꯅꯤ ꯂꯥꯛꯂꯤꯕꯁꯦ ꯁꯤ ꯅꯠꯇꯕ 2, 3 ꯑꯃꯒ ꯂꯥꯛꯁꯜꯂꯛꯂꯕꯁꯨ ꯃꯥꯌꯣꯛꯅꯕ ꯇꯥꯕꯅꯤ ꯄꯨꯂꯤꯁ ꯂꯩꯕꯅ ꯃꯤꯌꯥꯝꯒꯤ ꯌꯥꯏꯐꯅꯅꯕ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯃꯗꯨꯕꯨ ꯍꯣꯠꯅꯕ ꯉꯝꯂꯕꯗꯤ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟ ꯂꯩꯕꯒꯤ ꯀꯥꯟꯅꯕ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯕꯨꯗꯤ ꯆꯨꯝꯕ ꯁꯥꯔ ꯑꯗꯩꯗ ꯑꯁ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯏꯃꯨꯡ ꯑꯗꯨꯗ ꯊꯑꯣꯏꯅ ꯆꯪꯉꯒ ꯊꯥꯡꯅ ꯊꯤꯜꯂꯦ ꯍꯥꯏꯔꯤꯁꯤꯅ ꯀꯔꯝꯍꯥꯏꯅ ꯇꯧꯕ ꯑꯁꯣꯝ ꯅꯥꯀꯟꯗꯅ ꯗꯤꯁꯥ ꯍꯥꯏꯔꯤꯗꯨꯅ ꯀꯔꯤꯅോ ꯑꯔꯖꯨꯟꯅ ꯀꯣꯛ ꯆꯦꯜꯂꯒ ꯂꯩꯔꯝꯕ ꯑꯣꯏꯔꯗꯤ ꯐꯒꯗꯕ ꯑꯁ ꯑꯗꯨꯕꯨ ꯑꯔꯖꯨꯟꯅꯁꯨ ꯆꯦꯟꯗꯕꯒꯤ ꯃꯑꯣꯡꯁꯨ ꯑꯃꯨꯛ ꯇꯧꯏ ꯀꯣꯏꯅꯩ ꯍꯥꯏꯕꯁꯨ ꯑꯃꯨꯛ ꯇꯧꯏ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯕꯅ ꯑꯃꯨꯛ ꯗꯤꯁꯥꯒ ꯑꯔꯖꯨꯟꯒ ꯅꯨꯃꯤꯠ ꯑꯗꯨꯗ ꯋꯥꯔꯤ ꯁꯥꯟꯅꯔꯤꯅꯤ ꯑꯁ ꯈꯪꯗꯦ ꯃꯃꯥ ꯃꯄꯥꯅ ꯁꯣꯝꯒꯤꯅ ꯑꯃꯨꯛ ꯌꯥꯏ ꯁꯣꯝ ꯅꯥꯀꯟꯒꯤꯅ ꯃꯃꯥꯅ ꯈꯪꯍꯟꯅꯤꯡꯗꯕꯒꯤ ꯃꯑꯣꯡꯁꯨ ꯇꯧꯏ ꯑꯗꯨꯅ ꯑꯃꯨꯛ ꯀꯔꯤ ꯇꯧꯕꯒꯤ ꯈꯪꯍꯟꯅꯤꯡꯗ꯭ꯔꯤꯕꯅꯣ ꯈꯪꯗꯦ ꯙꯔꯃ ꯖꯥꯠꯀꯁꯨ ꯃꯥꯟꯅꯩꯒ ꯃꯥꯟꯅꯗꯦꯒ ꯑꯁ ꯈꯪꯗꯦꯗ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗꯦꯗ ꯁꯤꯗꯩꯗ ꯑꯩꯈꯣꯏ ꯁꯤꯗꯩꯗ ꯂꯩꯔꯤꯕ ꯃꯌꯥꯝ ꯐꯨꯔꯨꯞ ꯆꯔꯨꯞ ꯃꯌꯥꯝꯁꯤꯕꯨ ꯀꯔꯤꯅꯣ ꯑꯃꯒ ꯑꯃꯠꯇ ꯑꯣꯟꯁꯤꯟꯅꯕ ꯌꯥꯗ꯭ꯔꯗꯤ ꯀꯔꯝ ꯀꯥꯟꯗꯅ ꯑꯩꯈꯣꯏꯅ ꯄꯨꯟꯕ ꯌꯥꯗꯧꯔꯤꯁꯤꯕꯣ ꯄꯪꯂꯧꯗ ꯂꯧꯅꯔꯒ ꯑꯗꯨꯝ ꯄꯪꯂꯩꯗ ꯂꯩꯅꯔꯒ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯑꯗꯨꯝ ꯄꯪꯂꯩꯗ ꯂꯩꯔꯒ ꯀꯔꯤꯅꯣ ꯑꯃꯅ ꯑꯃꯕꯨ ꯏꯀꯥꯏ ꯈꯣꯝꯅꯔꯒ ꯂꯣꯏꯔꯗꯨꯕꯨ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗꯦꯗ ꯑꯩꯒꯤ ꯃꯥꯒꯤ ꯇꯧ ꯂꯩꯔꯤꯉꯩꯗ ꯄ꯭ꯔꯤꯊꯤꯕꯤꯗ ꯃꯤꯅ ꯑꯥꯗ ꯊꯥ ꯀꯥꯟꯅꯈ꯭ꯔꯦ ꯑꯩꯈꯣꯏꯅ ꯁꯤꯗꯩꯗ ꯀꯔꯤꯅോ ꯂꯧꯗ ꯊꯔꯣꯏ ꯈꯨꯟ ꯂꯩꯔꯦꯅꯦ ꯀꯔꯤꯅꯣ ꯁꯥꯔ ꯒꯥꯔꯤ ꯑꯃ ꯂꯥꯛꯑꯦ ꯁꯥꯔ ꯁꯥꯔ ꯑꯔꯖꯨꯟ ꯑꯣꯏꯔ ꯃꯥꯜꯂꯦ ꯃꯃꯥ ꯃꯄꯥꯒ ꯂꯥꯛꯑꯦ ꯁꯥꯔ ꯆꯪꯉꯂꯣ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯐꯅꯤ ꯁꯥꯔ ꯁꯣꯝꯗ ꯂꯥꯛꯄꯤꯌꯣ ꯄꯥꯕꯨꯡ ꯁꯣꯝꯗ ꯏꯆꯥ ꯅꯨꯄꯥꯗꯤ ꯀꯔꯤꯅೋ ꯃꯁꯛ ꯃꯇꯧꯅ ꯐꯖꯔꯤꯕ ꯀꯔꯤꯅೋ ꯁꯣꯝꯗ ꯂꯥꯛꯄꯤꯌꯨ ꯑꯩꯈꯣꯏꯒꯤ ꯁꯥꯔꯅ ꯁꯣꯝ ꯀꯥꯗ ꯆꯪꯕꯤꯔꯛꯑꯣ ꯍꯥꯏꯔꯤ ꯁꯣꯝꯗ ꯂꯥꯛꯄꯤꯌꯨ ꯏꯕꯨꯡꯉꯣ ꯑꯩ ꯑꯔꯖꯨꯟ ꯄꯨꯔꯒ ꯂꯥꯛꯆꯔꯤ ꯑꯝꯇ ꯆꯪꯖꯔꯛꯀꯦ ꯏꯕꯨꯡ ꯄꯥꯕꯨꯡ ꯌꯥꯅꯤ ꯈꯤꯇ ꯆꯪꯕꯤꯔꯛꯑꯣ ꯈꯤꯇ ꯐꯝꯕꯤꯌꯨ ꯑꯔꯖꯨꯟ ꯁꯥꯔ ꯅꯍꯥꯛ ꯗꯤꯁꯥꯕꯨ ꯀꯗꯥꯏꯗ ꯊꯝꯃꯒꯦ ꯁꯥꯔ ꯀꯔꯤꯅꯣ ꯍꯥꯏꯕꯤꯔꯤꯗꯣ ꯁꯥꯔ ꯑꯩꯗꯤ ꯗꯤꯁꯥꯕꯨ ꯑꯩꯅ ꯐꯥꯖꯤꯜꯂꯒ ꯊꯝꯗꯦ ꯁꯥꯔ ꯀꯔꯤ ꯗꯤꯁꯥ ꯅꯪꯅ ꯐꯥꯖꯤꯜꯂꯒ ꯊꯝꯗ꯭ꯔꯒꯗꯤ ꯀꯗꯥꯏꯗ ꯂꯩꯒꯗꯧꯔꯤꯕ ꯁꯥꯔ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗꯤ ꯑꯩꯒ ꯗꯤꯁꯥꯒ ꯃꯔꯤꯗꯤ ꯂꯩꯅꯖꯕꯅꯤ ꯀꯔꯤ ꯃꯔꯤꯁꯨ ꯂꯩꯅꯩ ꯍꯥꯏꯕ ꯃꯥꯅꯤ ꯁꯥꯔ ꯑꯗꯨꯗꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯅꯪꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕ ꯅꯪꯒ ꯎꯅꯔꯤꯕꯁꯤ ꯁꯥꯔ ꯑꯆꯨꯝꯕꯅꯤ ꯑꯩ ꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯩ ꯃꯥꯒꯁꯨ ꯎꯅꯩ ꯁꯥꯔ ꯑꯗꯨꯕꯨ ꯁꯥꯔ 이반이 가든에 ꯊꯦꯡꯅꯕꯗꯨꯗꯒꯤ 마디 타박 ꯑꯃ ꯂꯩ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯆꯠꯈ꯭ꯔꯕꯅꯤ ꯑꯗꯨꯒ ꯁꯥꯔ ꯑꯩꯅ ꯒꯥꯔꯗꯦꯟꯗ ꯎꯕ ꯃꯇꯝꯗ ꯒꯥꯔꯗꯦꯟ ꯒꯦꯠ ꯃꯌꯥꯗ ꯃꯤꯗꯤ ꯃꯁꯛ ꯈꯪꯗꯕ 미호의 뭐가 마가 와리 사나봐 이 우이 그리 미호의 뭐가 와리 사나봐 이 해봐 미디디 가나 sir ai madumakti garden da horiba uwa chingdunadi udre ma lepaga mi amaga wari sani aduga aisu mafam aduda maga unabadu lona unabanina mabu khangba mi maga wari sanaragadi ai changsiluragadi aiga unai haiba khangkhraga मखोइगी इमाना इबुसु यादबनिना हेना अयर पिरकद्रना खनदगी आई मखतानदी कनानो हाइबदे यंगसिलुद्रे नंगी वफमसी नमित अदुदा दिसाना नंग उनरमगा मी अतोपंग उनगी अदुना नंग मरी लेनररोय नंग थैदोप यारानी सिनिने सर अदुगी नति सर आइना हाजरिबसी असिंगमनि सर अदुदी मफम अदुदा दिसाना अतोपमिगो उनगे हाबसिगी प्रूफती सर तसिंगनदी आई प्रूफती करमना पिगनी सर गेट तबुदी मोई सिक्योरिटी बुदी ले सिक्योरिटी ना दिशागा अतोप मींगो वारी सने हैबदु उरमगद्रा सर तसिंगना आई मदुमुदे खंगदी खंगजद नंगिसी वाफम असिगी थेदोप याना नबदुगा नंग मरी लेनदी हैबदु खंगना नबगिदमा दिशा अतोप मींगो वारी सने न हाइजलिबनिने सर अदुगुम वाफम खरिमथनति सर आइना हाइजरिबसि असिंगमन मा मियोय मगो वारी सनबने अदुदि मियोय दु कनानो हाइरोदना हा मियोदिगी मोंग मतो कमदोई नंगना खंगमा मीरा मागो वारी सनरे हैबदु नंगना खंगगदी आइसे हाइफेट मीदुदी माइदुदी उहौद्रबा अदुबु करा ओइगदोरिनो फिबमदु खितंगसु लापनिना सर आई मफम अदुदा चंगजलगा येंगदबगी मरमसे सर आइगा मागा मरी लेने हैबसिदी मखोइ इमानासु यादबनिना सर आई मफमदुदा चंगगा तसेंगना आई येंगहौदबनि अदुना लमदबा तारदि मागा वारी सनैसे कनानो हाइदना आई चेंसिलगा येंगमबा याबनि अदुबु सर माना वारी सनबदुददि माना सनरिबा मोंगदुगदि मीदु यामना खंगनबा मागा यामना मसक खंगबा मी मदि ओइबा माल अर्जुन वफमसि नंगना नंग याउदनबगिदमक यामना कन्ना थैदोंनबो होनरि सर
ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯤ ꯑꯩ ꯏꯁꯣꯔ ꯄꯟꯗꯨꯅ ꯑꯩ ꯋꯥꯁꯛꯆꯈꯤ ꯁꯔ ꯑꯩ ꯃꯤꯅꯝꯕꯗꯤ ꯑꯩ ꯉꯥꯡꯖꯗꯦ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗꯤ ꯑꯩꯅ ꯍꯥꯏꯔꯤꯁꯤ ꯁꯔ ꯃꯁꯤ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯑꯃꯠꯇ ꯅꯠꯇꯦ ꯇꯁꯦꯡꯅꯃꯛ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯋꯥꯔꯤ ꯁꯥꯟꯅꯈꯤ ꯍꯥꯏꯕꯁꯦ ꯃꯈꯣꯏꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯂꯩꯔꯤꯕꯁꯤꯡꯗꯨꯅꯁꯨ ꯁꯣꯏꯗꯅ ꯎꯔꯝꯒꯅꯤ ꯈꯜꯂꯤ ꯑꯗꯨꯗꯤ ꯅꯈꯣꯏꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯗꯨꯅ ꯗꯤꯁꯥꯕꯨ ꯃꯇꯧ ꯀꯔꯝꯅ ꯃꯁꯛ ꯈꯪꯒꯗꯧꯔꯤꯅꯣ ꯁꯔ ꯑꯩꯒ ꯗꯤꯁꯥꯒꯗꯤ ꯂꯩꯀꯣꯟꯗꯨꯗ ꯅꯠꯇꯅ ꯑꯇꯣꯞꯄ ꯑꯝꯇ ꯎꯅꯗꯦ ꯑꯩꯈꯣꯏꯅꯤ ꯃꯐꯝ ꯑꯗꯨꯗ ꯌꯥꯝꯅ ꯇꯣꯏꯅꯁꯨ ꯂꯥꯛꯄꯅꯤꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤꯗꯨ ꯑꯩꯈꯣꯏ ꯎꯕ ꯃꯇꯝꯗ ꯐꯥꯎꯕ ꯉꯛ ꯏꯟꯕ ꯐꯥꯎꯕ ꯌꯥꯎꯏ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯕꯨ ꯎꯕꯗ ꯃꯁꯛ ꯈꯔ ꯈꯪꯕ ꯅꯪꯅ ꯍꯥꯏꯔꯤꯕꯁꯤꯅꯗꯤ ꯗꯤꯁꯥꯕꯨ ꯁꯦꯀ꯭ꯌꯨꯔꯤꯇꯤꯅ ꯃꯁꯛ ꯁꯣꯏꯗꯅ ꯈꯪꯒꯅꯤ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯗꯤꯁꯥꯒ ꯃꯤ ꯑꯃꯒ ꯎꯅꯈꯤ ꯍꯥꯏꯕꯁꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯅ ꯈꯪꯒꯅꯤ ꯁꯤꯅꯤꯅꯦ ꯁꯔ ꯑꯩ ꯁꯦꯀ꯭ꯌꯨꯔꯤꯇꯤꯗ ꯑꯩ ꯍꯪꯉꯁꯨ ꯑꯩ ꯁꯣꯏꯗꯅ ꯍꯪꯖꯔꯛꯀꯦ ꯌꯥꯔꯦ ꯃꯗꯨ ꯅꯪꯒꯤ ꯅꯊꯧ ꯅꯠꯇꯦ ꯑꯗꯨꯒ ꯑꯔꯖꯨꯟ ꯋꯥꯐꯝ ꯑꯁꯤ ꯀꯣꯟꯅ ꯅꯪ ꯌꯥꯎꯔꯤ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯆꯦꯟꯅꯕꯒꯤ ꯋꯥꯐꯝ ꯑꯃ ꯂꯥꯛꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯅꯪꯒꯤ ꯅꯊꯛꯇ ꯌꯥꯝꯅ ꯋꯥꯔꯧꯔꯛꯀꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯀꯔꯤ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯗꯤ ꯈꯪꯕ꯭ꯔꯥ ꯁꯔ ꯑꯩ ꯃꯗꯨꯒꯤꯗꯃꯛ ꯁꯦꯝ ꯁꯥꯗꯨꯅ ꯂꯩ ꯑꯩ ꯀꯔꯤꯃꯇ ꯑꯩ ꯃꯗꯨꯗ ꯆꯦꯟꯖꯔꯣꯏ ꯑꯩ ꯇꯁꯦꯡꯅ ꯗꯤꯁꯥ ꯅꯨꯡꯁꯤ ꯑꯩꯈꯣꯏꯅꯤ ꯌꯥꯁꯨ ꯌꯥꯅꯩ ꯁꯥꯎꯅꯕꯁꯨ ꯀꯔꯤꯃꯇ ꯂꯩꯇꯦ ꯑꯗꯨꯒ ꯁꯔ ꯗꯤꯁꯥꯒ ꯑꯩꯒ ꯍꯥꯏꯅꯕ ꯃꯇꯝꯁꯨ ꯂꯩ ꯀꯔꯤ ꯗꯤꯁꯥꯒ ꯅꯪꯒ ꯍꯥꯏꯅꯕ ꯃꯇꯝ ꯂꯩ ꯑꯗꯨꯗꯤ ꯗꯤꯁꯥ ꯍꯧꯖꯤꯛ ꯅꯪ ꯊꯤꯕ ꯈꯪꯗ꯭ꯔꯤꯕꯁꯤ ꯑꯇꯣꯞꯄ ꯃꯤ ꯑꯃꯗ ꯁꯔ ꯃꯗꯨ ꯀꯩꯗꯧꯅꯨꯡꯗ ꯑꯣꯏꯔꯣꯏ ꯃꯥ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯀꯩꯗꯧꯅꯨꯡꯗꯁꯨ ꯆꯠꯂꯣꯏ ꯁꯔ ꯑꯁꯦꯡꯕꯅꯤ ꯃꯥꯒ ꯑꯩꯒ ꯍꯥꯏꯅꯕ ꯃꯇꯝ ꯋꯥꯠꯂꯤ ꯑꯗꯨꯒ ꯑꯩꯅ ꯃꯥꯕꯨ ꯑꯇꯣꯞꯄ ꯃꯐꯝꯗ ꯐꯥꯖꯤꯟ ꯄꯨꯟꯁꯤꯟꯗꯨꯅ ꯊꯝꯗꯦ ꯁꯔ ꯇꯁꯦꯡꯅꯃꯛ ꯑꯩꯅ ꯃꯥꯕꯨ ꯆꯦꯟꯒꯦ ꯈꯜꯂꯕꯗꯤ ꯑꯩ ꯌꯨꯝꯗ ꯁꯣꯏꯗꯅ ꯄꯨꯁꯜꯂꯝꯒꯅꯤ ꯏꯃꯥ ꯄꯥꯕꯨꯡꯅꯁꯨ ꯃꯍꯥꯛꯄꯨ ꯌꯥꯕꯅꯤ ꯍꯣꯏ ꯃꯥꯒ ꯑꯩꯒ ꯙꯔꯃ ꯃꯥꯟꯅꯗꯦ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯃꯈꯣꯏꯒꯤ ꯏꯃꯥꯅ ꯌꯥꯗꯕꯒꯤ ꯋꯥꯅꯤ ꯑꯩꯈꯣꯏꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅꯗꯤ ꯌꯥꯗꯕ ꯀꯔꯤꯁꯨ ꯂꯩꯇꯦ ꯑꯗꯨꯅ ꯑꯩ ꯃꯥꯕꯨ ꯂꯣꯠꯂꯒ ꯀꯩꯗꯧꯅꯨꯡꯗ ꯊꯝꯂꯝꯂꯣꯏ ꯑꯩ ꯃꯥꯕꯨ ꯌꯨꯝꯗ ꯁꯣꯏꯗꯅ ꯄꯨꯁꯜꯂꯝꯒꯅꯤ ꯐꯔꯦ ꯑꯔꯖꯨꯟ ꯅꯪꯒꯤ ꯋꯥꯐꯝꯁꯤ ꯑꯩꯈꯣꯏ ꯊꯥꯖꯔꯒꯦ ꯑꯗꯨꯕꯨ ꯋꯥꯐꯝ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯅꯪ ꯆꯦꯟꯅꯔꯝꯕ ꯇꯥꯔꯒꯗꯤ ꯏꯕꯨꯡꯉꯣ ꯏꯟꯁꯄꯦꯛꯇꯔꯅꯁꯨ ꯍꯥꯏꯕꯤꯔꯤ ꯑꯩꯅꯁꯨ ꯏꯆꯥꯁꯤ ꯌꯥꯝꯅ ꯀꯨꯞꯅ ꯍꯪꯂꯕꯅꯤ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯃꯈꯣꯏꯒꯤ ꯃꯃꯥꯗꯨꯅ ꯑꯩꯈꯣꯏꯕꯨ ꯌꯥꯗꯕꯒꯤ ꯋꯥꯅꯤ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅꯗꯤ ꯑꯍꯥꯟꯕꯗꯁꯨ ꯌꯥꯝꯅ ꯌꯥꯔꯝꯗꯕꯅꯤ ꯑꯗꯨꯕꯨ ꯏꯆꯥꯁꯤꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯒ ꯏꯆꯥ ꯑꯔꯖꯨꯟ ꯉꯁꯥꯏ ꯍꯥꯏꯈꯤꯕ ꯑꯩꯗꯤ ꯑꯣꯏꯗꯕ ꯉꯥꯡꯗꯦ ꯍꯥꯏꯕ ꯃꯍꯥꯛ ꯕ꯭ꯔꯥꯍ꯭ꯃꯟ ꯑꯃꯅꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯩꯅ ꯃꯉꯣꯟꯗ ꯑꯣꯏꯗꯕ ꯉꯥꯡꯕꯁꯤ ꯑꯩꯅ ꯇꯝꯕꯤꯔꯤ ꯑꯩꯒꯤ ꯏꯆꯥꯃꯛꯅ ꯑꯣꯏꯗꯕ ꯉꯥꯡꯒ ꯅꯝꯊꯥꯛ ꯇꯧꯒꯅꯤ ꯍꯥꯏꯕꯁꯤ ꯑꯩꯁꯨ ꯊꯥꯖꯕ ꯂꯩꯇꯦ ꯏꯕꯨꯡ ꯑꯗꯨꯕꯨ ꯐꯔꯦ ꯏꯕꯨꯡ ꯑꯩꯈꯣꯏꯅꯅꯦ ꯀꯦꯁ ꯑꯁꯤ ꯊꯤꯖꯤꯟꯕ ꯃꯇꯝꯗ ꯏꯆꯥ ꯅꯨꯄꯥ ꯑꯁꯤ ꯆꯦꯟꯅꯔꯦ ꯍꯥꯏꯕ ꯇꯥꯔꯕ ꯃꯗꯨ ꯑꯣꯏꯕ ꯇꯥꯔꯕꯗꯤꯅꯦ ꯑꯩꯅ ꯃꯥꯕꯨ ꯈꯨꯠ ꯁꯝꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯄꯨꯔꯛꯂꯒꯅꯦ ꯏꯕꯨꯡ ꯑꯩꯈꯣꯏꯅ ꯆꯩꯔꯥꯛ ꯄꯤꯕ ꯌꯥꯅꯅꯕ ꯀꯔꯤ ꯄꯥꯟꯁꯟꯒꯦ ꯍꯥꯏꯕꯅꯣ IPCꯒꯤ ꯁꯦꯛꯁꯟ ꯀꯌꯥ ꯄꯥꯟꯒꯦ ꯍꯥꯏꯕꯅꯣ ꯃꯇꯝ ꯑꯗꯨꯗꯅꯦ ꯏꯕꯨꯡ ꯑꯩ ꯀꯔꯤꯃꯇ ꯆꯦꯜꯂꯣꯏ ꯇꯧꯕꯗꯤ ꯏꯕꯨꯡ ꯑꯩꯈꯣꯏ ꯃꯨꯟꯅ ꯊꯤꯕꯤꯔꯣ ꯑꯗꯨꯒ ꯊꯧꯗꯣꯛ ꯑꯁꯤꯗ ꯗꯤꯁꯥ ꯀꯗꯥꯏꯗ ꯂꯩ ꯀꯔꯤꯒꯨꯝꯕ ꯗꯤꯁꯥ ꯐꯪꯂꯒꯗꯤ ꯗꯤꯁꯥꯅꯁꯨ ꯈꯪꯒꯅꯤꯗꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯌꯥꯎꯏ ꯌꯥꯎꯗꯦ ꯍꯥꯏꯕꯅꯆꯤꯡꯕꯗꯣ ꯐꯔꯦ ꯄꯥꯕꯨꯡ ꯑꯗꯨꯗꯤ ꯀꯦꯁ ꯑꯁꯤ ꯄꯥꯕꯨꯡ ꯂꯣꯏꯗ꯭ꯔꯤꯕꯅꯤꯅ ꯑꯩꯈꯣꯏ ꯈꯔꯗꯤ ꯍꯪꯇꯣꯛ ꯍꯪꯖꯤꯟ ꯈꯔ ꯆꯠꯊꯣꯛ ꯆꯠꯁꯤꯟꯗꯤ ꯇꯧꯅꯕ ꯇꯥꯔꯦ ꯏꯕꯨꯡ ꯀꯔꯤꯁꯨ ꯀꯥꯏꯕ ꯂꯩꯇꯦ ꯏꯆꯥꯒꯤ ꯃꯔꯥꯏꯕꯛꯇ ꯇꯝꯃꯤ ꯑꯗꯨꯕꯨ ꯗꯤꯁꯥ ꯀꯗꯥꯏꯗ ꯂꯩ ꯗꯤꯁꯥ ꯀꯅꯥꯅ ꯀꯔꯤꯗꯒꯤ ꯐꯥꯖꯤꯜꯂꯤꯕꯅꯣ ꯅꯠꯇ꯭ꯔꯒ ꯐꯥꯖꯤꯟꯗ꯭ꯔꯤꯕ꯭ꯔꯥ ꯃꯁꯥꯅ ꯀꯔꯤ ꯑꯅꯤꯡꯕ ꯂꯩꯕꯒꯤꯅꯣ ꯑꯩꯈꯣꯏꯁꯨ ꯑꯉꯛꯄ ꯑꯃꯗꯤ ꯐꯥꯎꯔꯤ ꯍꯪꯅꯒꯗꯕꯁꯨ ꯃꯥꯒꯤ ꯐꯣꯟꯗꯨꯗꯤ ꯁ꯭ꯋꯤꯆ ꯑꯣꯐ ꯂꯩꯕꯅꯤꯅ ꯑꯆꯨꯝꯕꯅꯤ ꯃꯥꯒꯤ ꯐꯣꯟ ꯍꯧꯖꯤꯛ ꯐꯥꯎꯕ ꯁ꯭ꯋꯤꯆ ꯑꯣꯐ ꯇꯧꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯤ ꯑꯗꯨꯕꯨ ꯄꯥꯕꯨꯡꯒ ꯑꯔꯖꯨꯟꯒ ꯆꯠꯄꯤꯕ ꯌꯥꯔꯅꯤ ꯃꯈꯥ ꯇꯥꯕꯗꯤ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯆꯤꯡꯅꯕ ꯂꯩꯔꯒꯗꯤ ꯑꯩꯈꯣꯏꯅ ꯀꯧꯖꯔꯛꯄ ꯃꯇꯝꯗ ꯁꯣꯏꯗꯅꯃꯛꯀꯤ ꯁ꯭ꯇꯦꯁꯟꯗ ꯂꯥꯛꯄꯤ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏ ꯌꯨꯝꯗ ꯍꯦꯛꯇ ꯂꯥꯛꯇꯨꯅ ꯀꯦꯁ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯏꯕꯨꯡꯉꯣ ꯌꯨꯝꯗꯕꯨ ꯂꯥꯛꯂꯕꯁꯨ ꯁꯤꯗꯕꯨ ꯂꯥꯛꯂꯕꯁꯨ ꯏꯕꯨꯡꯉꯣ ꯏꯌꯥꯗ ꯌꯥꯏ ꯏꯕꯨꯡꯉꯣ ꯑꯩꯈꯣꯏꯅꯅꯦ ꯐꯔꯦ ꯍꯥꯏꯕꯗꯨ ꯍꯦꯛꯇꯃꯛ ꯇꯧꯕꯤꯌꯨ ꯐꯔꯦ ꯄꯥꯕꯨꯡ ꯑꯗꯨꯗꯤ ꯄꯥꯕꯨꯡ ꯑꯔꯖꯨꯟꯒ ꯌꯧꯕꯤꯕ ꯌꯥꯔꯦ ꯑꯗꯨꯒ ꯑꯔꯖꯨꯟ ꯁꯔ ꯍꯥꯏꯔꯤꯕꯁꯤ ꯑꯁꯦꯡꯕꯅꯤ ꯈꯟꯗꯨꯅ ꯑꯩꯈꯣꯏꯅ ꯂꯧꯔꯕꯅꯤ ꯑꯗꯨꯒ ꯀꯦꯁ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯀꯔꯤꯒꯨꯝꯕ ꯑꯔꯣꯟ ꯑꯊꯨꯞ ꯅꯠꯇ꯭ꯔꯒ ꯑꯗꯣꯝꯅ ꯈꯪꯕ ꯂꯩꯔꯒꯗꯤ ꯑꯩꯈꯣꯏꯗ ꯁꯣꯏꯗꯅ ꯍꯥꯏꯕꯤꯌꯨ ꯍꯧꯖꯤꯛ ꯗꯤꯁꯥ ꯊꯤꯕ ꯈꯪꯗ꯭ꯔꯤ ꯃꯍꯥꯛ ꯀꯗꯥꯏꯗ ꯂꯩ ꯍꯥꯏꯕ ꯆꯞ ꯆꯥꯕ ꯑꯩꯈꯣꯏꯅ ꯄꯨꯊꯣꯛꯄ ꯉꯝꯗ꯭ꯔꯤ ꯑꯗꯨꯅ ꯁꯔ ꯑꯩꯅ ꯈꯪꯕꯗ ꯂꯩꯔꯗꯤ ꯑꯩ ꯁꯣꯏꯗꯅ ꯍꯥꯏꯖꯒꯦ ꯁꯔ ꯑꯗꯨꯕꯨ ꯁꯔ ꯑꯩ ꯃꯥꯒ ꯎꯅꯩ ꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯑꯗꯨꯕꯨ ꯒꯦꯠꯇ ꯃꯍꯥꯛ ꯀꯅꯥꯒꯨꯝꯕ ꯑꯃ ꯎꯅꯈꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗꯒꯤ ꯑꯩꯁꯨ ꯃꯥꯅ ꯈꯪꯕ ꯃꯤ ꯑꯃ ꯑꯣꯏꯔꯗꯤ ꯑꯩꯁꯨ ꯈꯪꯈ꯭ꯔꯗꯤ ꯑꯃꯨꯛ ꯃꯈꯣꯏꯒꯤ ꯏꯃꯥ ꯄꯥꯎ ꯌꯧꯈꯤꯅꯤ ꯈꯟꯕꯗꯒꯤ ꯑꯩ ꯒꯦꯠ ꯂꯣꯝꯗ ꯊꯣꯛꯈꯤꯗꯦ ꯁꯔ ꯀꯣꯟꯅ ꯑꯃꯨꯛ ꯄꯥꯎꯁꯤ ꯇꯥꯔꯤꯕꯁꯤꯅꯤ ꯁꯔ ꯐꯔꯦ ꯑꯗꯨꯗꯤ ꯄꯥꯕꯨꯡꯒ ꯑꯔꯖꯨꯟꯒ ꯌꯧꯕꯤꯕ ꯌꯥꯏ ꯏꯕꯨꯡꯉꯣ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯊꯣꯛꯆꯔꯨꯈꯤꯒꯦ ꯏꯕꯨꯡ ꯐꯅꯤ
Sir, asige Arjun haiji sir. Mana su dishaje losan da bagi mong da mo haiji ne sir. Dishaje mo kana na mo losan duri no ne tawri jibo. As khang de sir ko ka pung ngau ngau ri da. Gamai ke saji sinin. Adu budi chomba sir. Adu bu karino aina khan mana Arjun na mo mana nungsi jai ga na chen chong da phajan bunjan da leiram ga dra na khallu bagi wani da. Adu ga de mo karino sibu tawri jibo. Mana so mo khang de di kana na no mo khang de da. Karino som nakanda Santos na mo asday da magi CCTV do dum pakha da na dum yeng da na lai gren tawri nangi karino maron thok ta ba bimo ga rahol ga do mo isu khare yeng bi ra di pha do ni ne tawri karino mo khoi ne su pham mi ni ai na mo hai ri je mo taram da na mo as gamai yeng chanu khara kum aduga mi edu kana no hai ba khang na bo hona ba ta funny sir as khang de ni kana bo oiram ga do ri no khang de sir phone ai sir pakala Hello, police station eh. Kana oirabno. Kuri no ni. Hui oibra kari no khe lori chibo. Kari kana oirabno miro kana no sibo. Na koi no muji pai ba case do. Yam na thuna lo sho. Na koi na thiri ba mi ado. Thang ba mam lo bai. Kari no ne hai chibo. Sir, case lo shalo hai na mo phone mo tori ni. Kadai. Sir, siam to pai biyo sir. Hello. Ai no hai ba sini. Na koi na hojak thiri ba no bi ado. Thiba phang lo. Karigi. Thiba phang lo hari ba di. Na kana. Nana kana no. Ai. Case asigi maram da munna khang ba mi yaman. Kari hai ba. Nung sidu no koi da hai bi ba ge wan. Kari. Imung manung da sukhra hai bi ko. Oh. Ma koi na thiri ba macha no bi. Phang ba khak mam lo. Karigi. Kai do wi phang do ba. Ha. Karigi phang di no. Mahak bu phang na ba koi chi ni. Aduga nahak case asida chena ba mi na tro. Nahak pu chu ꯑꯩꯈꯣꯏꯅ ꯁꯣꯏꯗꯅ ꯐꯥꯒꯅꯤ ꯅꯪꯅ ꯁꯥꯒꯤ ꯅꯔꯥꯟ ꯌꯥꯖꯗꯨꯅ ꯑꯩꯈꯣꯏꯗ ꯆꯪꯖꯕꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯐꯒꯅꯤ ꯑꯩꯈꯣꯏꯅ ꯐꯪꯂꯛꯄ ꯃꯇꯝꯗ ꯅꯪ ꯑꯐꯕ ꯑꯣꯏꯔꯣꯏ ꯈꯜꯂꯨ ꯅꯪꯅ ꯇꯧꯔꯤꯕꯗꯣ ꯀ꯭ꯔꯥꯏꯝ ꯇꯧꯕ ꯃꯤ ꯑꯃꯠꯇꯅ ꯃꯤꯌꯥꯝ ꯃꯔꯛꯇ ꯂꯩꯕ ꯈꯛ ꯐꯪꯂꯣꯏ ꯀꯥꯟꯅꯗꯕ ꯋꯥꯅꯤꯗ ꯃꯇꯝ ꯃꯥꯡꯅꯕꯒꯤ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯀꯔꯤ ꯍꯥꯏꯕ ꯅꯪꯅ ꯀꯔꯤ ꯈꯪꯕ ꯍꯥ ꯅꯪꯅ ꯀꯔꯤ ꯈꯪꯒꯦ ꯍꯧꯖꯤꯛ ꯗꯤꯁꯥ ꯀꯗꯥꯏꯗ ꯂꯩꯕ ꯃꯍꯥꯛ ꯁꯅꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔ ꯊꯥꯗꯣꯛꯂꯒ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯂꯩꯈ꯭ꯔꯦ ꯃꯍꯥꯛ ꯑꯃꯨꯛ ꯍꯟꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯔꯣꯏ ꯀꯔꯤ ꯃꯍꯥꯛꯅ ꯆꯠꯂꯤꯕꯗ ꯃꯍꯥꯛꯀꯤ ꯄꯥꯟꯗꯝ ꯑꯃꯒꯤꯗꯃꯛꯇꯅꯤ ꯃꯍꯥꯛꯀꯤ ꯑꯅꯤꯡꯕ ꯄꯥꯟꯗꯝ ꯑꯃ ꯂꯩ ꯀꯔꯤ ꯃꯗꯨꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯆꯦ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯇꯣꯉꯥꯟꯅ ꯂꯩꯕ ꯍꯥꯏꯕꯁꯦ ꯃꯍꯥꯛꯀꯤ ꯃꯪꯂꯥꯟꯅꯤ ꯑꯗꯨꯅ ꯃꯍꯥꯛꯅ ꯆꯠꯈꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯈꯛ ꯁꯅꯥ ꯂꯩꯄꯥꯛ ꯑꯁꯤꯗ ꯍꯜꯂꯛꯂꯔꯣꯏ ꯀꯔꯤ ꯑꯩꯅ ꯈꯪꯕꯒꯤ ꯅꯈꯣꯏꯒꯤꯗꯃꯛ ꯍꯥꯏꯕꯤꯕꯒꯤ ꯋꯥꯅꯤ ꯅꯈꯣꯏꯅ ꯊꯥꯖꯗ꯭ꯔꯒꯅ ꯅꯈꯣꯏꯅ ꯐꯪꯅꯕ ꯊꯤꯌꯨꯅꯦ ꯍꯜꯂꯣ ꯍꯩ ꯑꯩꯅ ꯍꯥꯏꯕꯁꯤ ꯇꯥꯕ꯭ꯔꯥ ꯍꯜꯂꯣ ꯐꯣꯟꯁꯤ ꯊꯝꯈ꯭ꯔꯦꯅꯦ ꯁꯔ ꯀꯔꯤꯅꯣꯅꯦ ꯃꯥꯅ ꯐꯣꯟꯒ ꯇꯧꯁꯜꯂꯒ ꯇꯧꯔꯤꯗꯨꯕꯨ ꯅꯝꯕꯔꯁꯤꯁꯨ ꯂꯦꯟꯂꯥꯏꯟ ꯅꯝꯕꯔꯅꯤ ꯒꯃꯩ ꯁꯔ ꯅꯝꯕꯔ ꯁꯤꯁꯜꯂꯣ ꯐꯅꯤ ꯁꯔ ꯑꯗꯨꯒ ꯅꯝꯕꯔꯁꯤꯒꯤ ꯂꯣꯀꯦꯁꯟ ꯑꯗꯨꯒ ꯀꯔꯥꯏꯋꯥꯏꯗꯒꯤ ꯇꯧꯔꯛꯄꯅꯣ ꯍꯥꯏꯕꯗꯨ ꯌꯦꯡꯁꯤ ꯐꯅꯤ ꯁꯔ ꯀꯔꯤꯅꯣ ꯁꯤꯗꯤ ꯂꯦꯟꯂꯥꯏꯟ ꯅꯝꯕꯔ ꯑꯣꯏꯕꯅꯤꯅ ꯁꯔ ꯂꯦꯟꯂꯥꯏꯟ ꯅꯝꯕꯔ ꯑꯣꯏꯔꯒꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯃꯍꯥꯛ ꯐꯥꯁꯠ ꯐꯨꯗ ꯑꯃꯗꯒꯤ ꯅꯠꯇ꯭ꯔꯒ ꯍꯣꯇꯦꯜ ꯑꯃꯗꯒꯤ ꯇꯧꯔꯛꯄ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯃꯍꯥꯛꯀꯤ ꯐꯣꯟ ꯅꯝꯕꯔ ꯁꯤꯖꯤꯟꯅꯗ꯭ꯔꯤ ꯑꯗꯨꯗꯤ ꯗꯤꯁꯥꯒꯤ ꯀꯦꯁ ꯑꯁꯤ ꯂꯨꯒꯗꯧꯔꯤ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯃꯅꯤꯄꯨꯔꯒꯤ ꯋꯥꯡꯃꯗ ꯆꯠꯈ꯭ꯔꯦ ꯍꯥꯏꯕ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯑꯅꯤꯡꯕ ꯄꯥꯝꯕ ꯑꯁꯤ ꯃꯃꯥꯒ ꯃꯆꯦꯒ ꯑꯗꯨꯒ ꯀꯔꯤ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯑꯒ ꯆꯠꯀꯗꯧꯔꯤꯕꯅ ꯀꯔꯤ ꯃꯔꯝꯒꯤ ꯆꯠꯀꯗꯧꯔꯤꯕ ꯑꯗꯨꯒ ꯃꯄꯥꯟ ꯂꯝꯗ ꯂꯩꯒꯗꯧꯔꯤꯕꯅ ꯀꯔꯤꯒꯤ ꯃꯤ ꯑꯁꯤꯅ ꯀꯦꯁ ꯑꯁꯤ ꯑꯩꯈꯣꯏꯅ ꯃꯈꯥ ꯇꯥꯅ ꯊꯤꯖꯤꯜꯂꯛꯂꯕꯗꯤ ꯃꯍꯥꯛ ꯆꯦꯟꯅꯔꯛꯀꯅꯤ ꯍꯥꯏꯗꯨꯅ ꯀꯦꯁ ꯑꯁꯤ ꯊꯨꯞꯆꯤꯟꯈꯤꯅꯅꯕꯒꯤꯗꯃꯛ ꯑꯩꯈꯣꯏꯗ ꯀꯤꯍꯟꯕꯒꯤ ꯍꯥꯏꯔꯤꯕꯅꯤ ꯃꯗꯣ ꯈꯛ ꯌꯥꯔꯣꯏ ꯌꯦꯡꯕ ꯇꯥꯕꯅꯤ ꯁꯔ ꯑꯗꯨꯗꯤ ꯁꯔ ꯃꯁꯤꯒꯤ ꯅꯝꯕꯔ ꯃꯐꯝ ꯑꯗꯨꯗ ꯑꯩꯈꯣꯏ ꯆꯠꯅꯕ ꯇꯧꯁꯤ ꯂꯣꯀꯦꯁꯟ ꯑꯗꯨꯗ ꯃꯤꯑꯣꯏ ꯑꯗꯨ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯁꯤ ꯐꯅꯤ ꯁꯔ ꯑꯁꯨꯝꯅ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯗꯨꯗ ꯂꯦꯟꯂꯥꯏꯟ ꯑꯃꯗꯒꯤ ꯇꯧꯔꯛꯈꯤꯕ ꯀꯣꯜ ꯑꯗꯨ ꯄꯨꯂꯤꯁꯅ ꯃꯇꯝ ꯆꯪꯅ ꯃꯐꯝ ꯑꯗꯨ ꯀꯗꯥꯏꯗꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯊꯣꯛꯈꯤꯔꯝꯃꯤ ꯑꯃꯗꯤ ꯃꯐꯝ ꯑꯗꯨꯗ ꯄꯨꯂꯤꯁꯀꯤ ꯇꯤꯝ ꯂꯥꯛꯈꯤꯔꯝꯃꯤ ꯇꯧꯖꯔꯨ ꯀꯃꯥꯏ ꯑꯁꯤꯗ ꯂꯩꯔꯦ ꯑꯁꯤꯒꯤ ꯍꯣꯇꯦꯜ ꯑꯁꯤꯗꯒꯤ ꯑꯣꯏꯔꯝ ꯇꯥꯔꯦꯅꯦ ꯁꯔ ꯃꯥꯅꯦ ꯆꯪꯖꯜꯂꯣ ꯑꯁ ꯍꯣꯇꯦꯜ ꯑꯁꯤꯗ ꯅꯨꯡꯉꯥꯏꯅ ꯁꯤꯗ ꯐꯝꯃꯒ ꯐꯣꯟꯒ ꯇꯧꯁꯜꯂꯅꯤꯅꯦ ꯃꯥꯒꯤ ꯃꯣꯕꯥꯏꯜꯗꯒꯤ ꯇꯧꯔꯗꯤ ꯏꯔꯥꯏ ꯂꯥꯏꯅ ꯈꯪꯈꯤꯅꯤ ꯀꯥꯏꯅ ꯌꯥꯝꯅ ꯁꯤꯡꯕꯖꯥꯠꯅꯤꯀꯣ ꯁꯔ ꯃꯤꯁꯤꯡꯁꯦ ꯒꯃꯩ ꯀꯦꯁ ꯑꯁꯤ ꯂꯥꯏꯔꯣꯏꯗꯣꯔꯤ ꯑꯁꯨꯝ ꯇꯞꯅ ꯆꯥꯎꯊꯣꯛꯏ ꯑꯗꯨꯕꯨ ꯌꯦꯡꯕ ꯇꯥꯕꯅꯤ ꯐꯅꯤ ꯁꯔ ꯃꯈꯣꯏꯒꯤ ꯃꯤ ꯂꯩꯁꯦ ꯀꯔꯤꯅꯣ ꯅꯈꯣꯏꯒꯤ ꯁꯤꯒꯤ ꯅꯝꯕꯔꯁꯤ ꯅꯈꯣꯏꯒꯤꯔꯥ ꯁꯤ ꯑꯃꯨꯛꯇ ꯌꯦꯡꯉꯨ ꯁꯔ ꯃꯥꯅꯦ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯂꯩꯕ ꯅꯝꯕꯔꯁꯤꯅꯤ ꯀꯔꯤ
ꯑꯗꯨꯗꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯀꯣꯜ ꯇꯧꯕ ꯁꯔ ꯍꯣꯇꯦꯜꯁꯤꯗ ꯂꯩꯕ ꯃꯤꯁꯤꯡꯗꯤ ꯀꯣꯜ ꯇꯧꯕꯒꯤ ꯑꯌꯥꯕꯗꯨ ꯂꯩ ꯀꯔꯤ ꯍꯣꯇꯦꯜ ꯑꯁꯤꯗ ꯂꯩꯕ ꯑꯗꯨꯒ ꯁꯔ ꯅꯣꯡꯃꯒꯤ ꯑꯣꯏꯅ ꯍꯣꯇꯦꯜꯁꯤꯗ ꯂꯥꯛꯑꯒ ꯁꯨꯝ ꯂꯩꯕꯗꯨꯁꯨ ꯐꯣꯟꯁꯤ ꯃꯌꯥꯝꯅ ꯁꯤ ꯑꯗꯨꯝ ꯄꯥꯏꯅꯕ ꯃꯌꯥꯝ ꯄꯕ꯭ꯂꯤꯛꯀꯤ ꯊꯝꯖꯕꯅꯤ ꯀꯔꯤ ꯑꯗꯨꯗꯤ ꯅꯈꯣꯏꯒꯤ CCTV ꯁꯔ CCTVꯕꯨꯗꯤ ꯂꯩ ꯀꯔꯤ CCTV ꯂꯩ ꯑꯗꯨꯗꯤ ꯌꯦꯡꯉꯨ ꯑꯌꯨꯛꯀꯤ ꯄꯨꯡ 11:00 ꯁꯤꯗꯩꯗ ꯃꯐꯝꯁꯤꯗ ꯂꯦꯞꯄꯒ ꯐꯣꯟ ꯇꯧꯕ ꯃꯤꯗꯣ ꯁꯔ ꯑꯃꯨꯛꯇ ꯌꯦꯡꯖꯒꯦ ꯁꯔ ꯌꯦꯡꯉꯨ ꯑꯃꯨꯛꯇ ꯌꯦꯡꯉꯨ ꯌꯥꯅꯤ ꯁꯔ ꯁꯣꯏꯗꯅ ꯌꯦꯡꯖꯒꯦ ꯌꯥꯅꯕ ꯑꯃꯨꯛꯇ ꯇꯧꯖꯔꯛꯀꯦ ꯑꯁ ꯁꯤꯁꯨ CCTV ꯑꯣꯏꯔ ꯃꯥꯜꯂꯦꯅꯦ ꯇꯧꯔꯤꯁꯦ CCTVꯒꯤ CCTV ꯉꯥꯛꯇ ꯌꯥꯅꯤ ꯌꯥꯅꯤ ꯌꯥꯅꯤꯅ ꯍꯥꯏꯔꯒ ꯇꯧꯕꯗꯣ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯩ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗꯦ ꯇꯧꯔꯤꯁꯦ ꯁꯔ ꯁꯤꯗ ꯑꯝꯇ ꯌꯦꯡꯕꯤꯌꯨ ꯁꯔ ꯀꯗꯥꯏ ꯁꯔ ꯁꯤꯗꯩꯗ ꯁꯤꯗꯤ ꯃꯃꯥꯏ ꯃꯥꯛꯁ ꯎꯞꯄꯤꯅ ꯑꯗꯨꯒ ꯇꯨꯄꯤ ꯑꯃꯁꯨ ꯎꯞꯄ ꯁꯔ ꯇꯨꯄꯤꯗꯤ ꯎꯞꯄꯦ ꯃꯥꯛꯁ ꯎꯞꯄꯝꯃꯤ ꯑꯗꯨꯗꯤ ꯃꯐꯝ ꯑꯁꯤꯗ ꯀꯣꯜ ꯇꯧꯔꯤꯕꯁꯤ ꯅꯈꯣꯏꯒꯤ CCTV ꯂꯩ ꯍꯥꯏꯕꯁꯤ ꯈꯪꯕ ꯃꯤ ꯁꯣꯏꯗꯅ ꯑꯣꯏꯔꯝꯕ ꯇꯥꯔꯦ ꯁꯔ ꯑꯗꯨꯗꯤ ꯑꯩꯈꯣꯏꯗꯤ ꯀꯔꯤꯝꯇ ꯈꯪꯖꯗ꯭ꯔꯦ ꯁꯔ ꯁꯤꯗ ꯂꯥꯛꯄꯗꯨꯗꯤ ꯃꯁꯥꯒꯤ ꯁꯦꯐꯇꯤ ꯑꯣꯏꯅꯕ ꯎꯐꯨꯜ ꯋꯥꯏꯐꯨꯜꯗꯒꯤ ꯉꯥꯛꯊꯣꯛꯆꯅꯅꯕ ꯃꯥꯛꯁ ꯎꯞꯄꯁꯨ ꯑꯗꯨꯝ ꯌꯥꯎꯏ ꯍꯣꯇꯦꯜꯗ ꯃꯥꯛꯁ ꯎꯞꯄ ꯌꯥꯗꯦ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅꯁꯨ ꯂꯩꯇꯕꯅꯤꯅ ꯁꯔ ꯑꯗꯨꯒ ꯇꯨꯄꯤꯁꯤꯁꯨ ꯄ꯭ꯔꯤ ꯄ꯭ꯂꯥꯟ ꯃꯐꯝ ꯑꯁꯤꯗꯒꯤ ꯐꯣꯟ ꯇꯧꯔꯕꯗꯤ ꯄꯨꯂꯤꯁꯅ ꯁꯣꯏꯗꯅ ꯊꯤꯒꯠꯂꯛꯂꯕꯗꯤ ꯃꯍꯥꯛꯀꯤ ꯃꯁꯛ ꯈꯪꯈꯤꯕ ꯌꯥꯏ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯁꯛ ꯑꯁꯤ ꯈꯪꯗꯅꯅꯕꯒꯤꯅꯤ ꯑꯁ ꯁꯤꯗꯤ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦꯅꯦ ꯃꯁꯝꯁꯤꯁꯨ ꯀꯔꯤꯅꯣ ꯑꯁ ꯁꯥꯔꯨꯛ ꯈꯥꯟꯒꯤ ꯁ꯭ꯇꯥꯏꯜꯅꯤꯅꯦ ꯀꯔꯤꯅꯣ ꯃꯥꯒꯤꯁꯤꯕꯨ ꯁꯔ ꯁꯤꯗꯤ ꯀꯅꯥ ꯑꯣꯏꯒꯗꯣꯏꯅꯣ ꯁꯔ ꯒꯃꯩ ꯐꯣꯇꯣ ꯂꯧꯁꯟꯁꯤ ꯑꯩꯈꯣꯏꯒꯤ ꯏꯟꯐꯣꯔꯃꯔꯗ ꯁꯤꯒ ꯃꯁꯛ ꯆꯞ ꯃꯥꯟꯅꯕ ꯃꯤ ꯀꯅꯥ ꯂꯩꯒꯦ ꯍꯥꯏꯕꯗꯨ ꯊꯤꯖꯟꯕꯗ ꯀꯅꯥꯅ ꯈꯪꯕ ꯂꯩꯔꯝꯃꯒꯗꯤ ꯑꯁ ꯁꯤꯒ ꯃꯥꯟꯅꯕ ꯃꯤꯗꯤ ꯁꯤꯗꯤ ꯀꯔꯤꯅꯣ ꯂꯤꯂꯥ ꯄꯥꯔꯇꯤꯒꯤ ꯃꯤꯒ ꯑꯣꯏꯔꯤꯖꯥꯠꯂ ꯁꯤꯕꯨ ꯃꯁꯝꯒꯥꯏꯁꯤꯁꯨ ꯍꯥꯏꯐꯦꯠ ꯁꯤꯁꯨ ꯁꯪꯅꯞꯀꯁꯨ ꯇꯧꯏ ꯑꯗꯨꯒ ꯃꯥꯛꯁ ꯀꯥꯏꯁꯨ ꯂꯩꯗꯅ ꯇꯧꯔꯤ ꯐꯨꯔꯤꯠꯁꯤꯁꯨ ꯀꯔꯤꯅꯣ ꯃꯥꯏꯁꯦ ꯉꯛꯁꯪ ꯉꯥꯡꯕꯅꯤꯅꯦ ꯃꯥꯅ ꯂꯤꯠꯂꯤꯁꯦ ꯑꯁ ꯃꯥꯒꯤ ꯀꯨꯆꯨꯁꯤꯒ ꯐꯨꯔꯤꯠꯁꯤꯒꯁꯨ ꯐꯅ ꯑꯗꯨꯝ ꯐꯖꯔꯤꯅꯦ ꯁꯔ ꯒꯃꯩ ꯃꯐꯝ ꯑꯁꯤꯗꯒꯤ ꯃꯍꯥꯛ ꯁꯣꯏꯗꯅ ꯆꯠꯂꯝꯃꯅꯤ ꯍꯧꯖꯤꯛꯇꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯗ ꯇꯧꯒꯦ ꯌꯥꯎꯅ ꯇꯧꯔꯛꯂꯤꯕꯁꯤꯅꯗꯤ ꯀꯦꯁ ꯑꯁꯤ ꯗꯤꯁꯥ ꯈꯨꯗꯣꯡꯊꯤꯕ ꯑꯃꯗꯤ ꯇꯥꯔꯦ ꯍꯥꯏꯕꯁꯤ ꯃꯁꯥꯅꯗꯤ ꯇꯥꯛꯂꯤ ꯑꯁ ꯀꯗꯥꯏꯗꯅꯣꯅꯦ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯗꯤꯁꯥꯕꯨ ꯑꯃꯨꯛ ꯊꯤꯗꯣꯔꯤꯁꯤꯅ ꯇꯧꯔꯤꯁꯦ ꯃꯌꯨꯝꯗ ꯆꯠꯅꯕ ꯇꯧꯁꯤ ꯃꯌꯨꯝꯗ ꯆꯠꯂꯒ ꯃꯍꯥꯛꯀꯤ ꯕꯦꯡꯀꯤ ꯑꯦꯀꯥꯎꯟ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯕꯦꯡk ꯗꯤꯇꯦꯜꯁ ꯈꯪꯅꯅꯕ ꯑꯃꯨꯛ ꯍꯣꯠꯅꯁꯤ ꯑꯁ ꯁꯔ ꯕꯦꯡk ꯗꯤꯇꯦꯜꯁꯅ ꯑꯃꯨꯛ ꯁꯔ ꯀꯔꯤ ꯑꯣꯏꯗꯣꯏꯅꯣ ꯁꯔ ꯒꯃꯩ ꯃꯍꯥꯛꯅ ꯃꯄꯥꯟꯗ ꯆꯠꯈ꯭ꯔꯦ ꯍꯥꯏꯔꯤꯕ ꯑꯗꯨꯅꯗꯤ ꯀꯔꯤꯒꯨꯝꯕ ꯗꯤꯁꯥ ꯃꯄꯥꯟꯗ ꯆꯠꯂꯝꯂꯒꯗꯤ ꯃꯄꯥꯟꯗ ꯂꯩꯕ ꯍꯥꯏꯕꯁꯤ ꯕꯦꯡk ꯑꯦꯀꯥꯎꯟꯗ ꯄꯩꯁꯥ ꯌꯥꯎꯗꯕꯗꯤ ꯌꯥꯔꯣꯏꯗꯅ ꯂꯨꯄꯥ ꯀꯌꯥꯝ ꯂꯩꯕ ꯁꯦꯜ ꯀꯌꯥꯝ ꯂꯩꯕ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯂꯩꯔꯤꯕ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯀꯟꯗꯤꯁꯟꯒ ꯃꯄꯥꯟꯗ ꯂꯩꯒꯅꯤ ꯍꯥꯏꯔꯤꯕꯁꯤ ꯚꯔꯥꯗ ꯂꯩꯕ ꯑꯃ ꯅꯠꯇ꯭ꯔꯒ ꯃꯐꯝ ꯑꯗꯨꯗ ꯐ꯭ꯂꯦꯠ ꯂꯩꯕ ꯑꯃ ꯅꯠꯇ꯭ꯔꯒꯅ ꯃꯈꯣꯏ ꯁꯦꯜ ꯊꯨꯝ ꯄꯥꯏꯕ ꯏꯃꯨꯡ ꯑꯃ ꯑꯣꯏꯔꯤꯕ꯭ꯔꯥ ꯀꯔꯤꯒꯨꯝꯕ ꯃꯄꯥꯟꯗ ꯆꯠꯂꯒꯅ ꯀꯔꯤꯒꯤꯗꯃꯛꯇ ꯆꯠꯀꯗꯧꯔꯤꯕ ꯑꯗꯨꯒ ꯃꯄꯥꯟꯗ ꯆꯠꯄꯒꯤꯗꯃꯛ ꯀꯔꯤꯒꯤ ꯃꯍꯥꯛꯅ ꯃꯆꯦ ꯑꯃꯗꯤ ꯃꯃꯥ ꯂꯣꯏꯅꯅ ꯃꯇꯩꯗ ꯃꯤꯅꯝꯒꯗꯧꯔꯤꯕ ꯆꯨꯝꯃꯤꯅꯦ ꯁꯔꯅ ꯍꯥꯏꯔꯤꯗꯨꯁꯨ ꯑꯗꯨ ꯁꯔ ꯉꯁꯥꯏꯒꯤ ꯃꯈꯣꯏ ꯃꯄꯥꯟꯗ ꯂꯩꯔꯅꯤ ꯃꯥ ꯊꯤꯔꯣꯔꯣꯅꯨ ꯃꯄꯥꯟꯗ ꯂꯩꯔꯦꯅ ꯍꯥꯏꯗꯣꯔꯤꯗꯨꯕꯨ ꯁꯔ ꯃꯥꯒ ꯀꯣꯏꯅꯕ ꯅꯨꯄꯥꯗꯨꯗꯤ ꯑꯔꯖꯨꯟꯗꯨꯗꯤ ꯃꯅꯤꯄꯨꯔꯗ ꯂꯩꯍꯧꯔꯦ ꯑꯗꯨꯒ ꯑꯔꯖꯨꯟꯒ ꯃꯥꯒ ꯀꯣꯏꯅꯔꯒ ꯑꯔꯖꯨꯟ ꯍꯨꯟꯇꯣꯛꯑꯃꯒ ꯃꯥꯅ ꯆꯠꯇꯣꯔꯤꯁꯤꯅ ꯁꯔ ꯑꯔꯖꯨꯟꯗꯨ ꯃꯥꯅ ꯀꯗꯔ ꯐꯗꯔ ꯑꯃꯨꯛ ꯇꯧꯕ ꯑꯣꯏꯗꯣꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯁꯔ ꯀꯦꯁ ꯑꯁꯤꯗ ꯁꯔ ꯑꯔꯖꯨꯟ ꯈꯣꯏ ꯌꯥꯎꯔꯖꯥꯠꯂꯥ ꯅꯠꯇ꯭ꯔꯒ ꯁꯔ ꯑꯔꯖꯨꯟꯅ ꯇꯨꯄꯤꯒ ꯎꯞꯁꯜꯂꯒ ꯃꯥस्कꯒ ꯎꯞꯁꯜꯂꯒ ꯁꯔ ꯄꯨꯂꯤꯁꯄꯨ ꯀꯔꯤꯅꯣ ꯅꯥꯀꯟ ꯑꯃꯗ ꯆꯠꯈꯤꯅꯅꯕꯒꯤ ꯀꯥꯏꯅ ꯀꯗꯔ ꯐꯗꯔ ꯇꯧꯁꯜꯂꯤꯖꯠꯂ ꯁꯔ ꯒꯃꯩ ꯐꯤꯕꯝ ꯑꯁꯤꯗꯤ ꯑꯔꯖꯨꯟꯒꯤ ꯐꯤꯕꯝꯗꯤ ꯃꯥꯟꯗꯦ ꯑꯗꯨꯕꯨ ꯀꯔꯤ ꯂꯩꯒꯦ ꯍꯥꯏꯕꯗꯨꯗꯤ ꯌꯦꯡꯕ ꯇꯥꯔꯦꯗꯅ ꯃꯤ ꯊꯥꯗꯣꯛꯑꯒ ꯇꯧꯍꯜꯂꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯃꯕꯨ ꯑꯣꯏꯔꯦ ꯀꯣꯜ ꯑꯃꯨꯛ ꯇꯧꯔꯛꯈ꯭ꯔꯕꯅꯤꯅ ꯁꯣꯏꯗꯅ ꯀꯣꯜ ꯑꯃꯨꯛ ꯇꯧꯔꯛꯈꯤꯅꯤ ꯑꯗꯨꯁꯨ ꯑꯇꯣꯞꯄ ꯅꯝꯕꯔ ꯑꯃꯗꯒꯤ ꯑꯗꯨꯁꯨ ꯑꯃꯨꯛ ꯂꯦꯟꯂꯥꯏꯟ ꯑꯃꯗꯒꯤ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯗꯤ ꯑꯩꯈꯣꯏ ꯃꯤꯀꯨꯞ ꯅꯥꯍꯨꯝ ꯁꯤꯡꯕ ꯇꯥꯏ ꯇꯁꯦꯡꯅꯃꯛꯀꯤ ꯗꯤꯁꯥ ꯃꯄꯥꯟꯗ ꯂꯩ ꯃꯥꯒꯤ ꯀꯦꯁꯇꯣ ꯍꯟꯗꯣꯛꯎ ꯃꯥꯒꯤ ꯃꯔꯝꯗ ꯊꯤꯔꯨꯔꯅꯨ ꯃꯍꯥꯛ ꯃꯄꯥꯟꯗ ꯃꯅꯤꯡ ꯇꯝꯅ ꯂꯩ ꯃꯍꯥꯛꯀꯤ ꯄꯥꯟꯗꯝꯗꯤ ꯃꯃꯥ ꯑꯃꯗꯤ ꯃꯆꯦꯒ ꯑꯦꯅꯤꯋꯦ ꯊꯕꯛ ꯑꯁꯤꯗꯁꯨ ꯃꯃꯥ ꯑꯃꯗꯤ ꯃꯆꯦꯅꯁꯨ ꯑꯔꯖꯨꯟꯒꯤ ꯋꯥꯐꯝꯁꯤ ꯄꯟꯗꯅ ꯂꯣꯠꯂꯒ ꯑꯗꯨꯃꯛ ꯂꯩꯔꯤꯕꯅ ꯀꯔꯤꯒꯤ ꯑꯗꯨꯒ ꯃꯈꯣꯏꯅ ꯑꯃꯨꯛꯇꯗ ꯍꯥꯏꯔꯒ ꯂꯣꯏꯁꯤꯟꯕ ꯌꯥꯕ ꯋꯥꯐꯝꯗꯨ ꯑꯩꯈꯣꯏꯗ ꯑꯔꯖꯨꯟꯒꯤ ꯋꯥꯐꯝ ꯄꯟꯗ꯭ꯔꯤꯕꯅ ꯀꯔꯤꯒꯤ ꯂꯥꯎ ꯆꯠꯅꯅꯕ ꯇꯧꯁꯤ ꯀꯦꯁ ꯑꯁꯤ ꯀꯣꯛ ꯌꯥꯝꯅ ꯂꯩꯕ ꯃꯤ ꯑꯃꯅ ꯀꯦꯁ ꯑꯁꯤ ꯄꯥꯏꯔꯤ ꯑꯃꯕꯨ ꯑꯣꯏꯔꯦ ꯑꯩꯈꯣꯏꯒꯤ ꯈꯨꯠꯇ ꯇꯥꯔꯛꯄ ꯃꯇꯝꯗꯗꯤ ꯃꯍꯥꯛ ꯑꯐꯕꯈꯛ ꯑꯣꯏꯔꯣꯏ ꯑꯗꯨꯕꯨꯗꯤ ꯁꯔ ꯇꯥꯕꯨ ꯇꯥꯔꯗꯤ ꯒꯥꯡꯃꯩꯒꯤ ꯋꯥꯇꯦꯟꯗꯤ ꯁꯣꯏꯗ꯭ꯔꯦ ꯁꯔ ꯑꯗꯨꯒꯤ ꯃꯇꯝꯗꯨꯗꯤ ꯐꯖꯅ ꯇꯤꯡꯊꯣꯛꯑꯒ ꯀꯔꯤꯅ ꯍꯪꯉꯣꯏ ꯇꯣꯡꯁꯥꯡꯗꯧꯅ ꯇꯤꯡꯊꯣꯛꯑꯒ ꯊꯝꯃꯒ ꯆꯩꯅ ꯆꯥꯠ
ꯁꯦꯠ ꯀꯜꯂꯒ ꯁꯤꯒꯨꯝꯕꯁꯦ ꯃꯇꯨꯡꯗ ꯇꯧꯈꯤꯗ꯭ꯔꯥ ꯍꯥꯏꯔꯒ ꯍꯣꯏ ꯂꯥꯎꯕꯗꯣ ꯁꯥꯔ ꯑꯁ ꯑꯗꯨꯃꯥꯏꯅ ꯃꯤ ꯐꯨꯗꯕ ꯀꯨꯏꯔꯦ ꯁꯥꯔ ꯆꯠꯁꯤꯔꯣ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯆꯠꯂꯒ ꯃꯍꯥꯛꯀꯤ ꯕꯦꯡꯒꯤ ꯗꯤꯇꯦꯜꯁꯤꯡ ꯂꯧꯔꯒ ꯕꯦꯡ ꯃꯦꯅꯦꯖꯔꯗ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯃꯍꯥꯛꯀꯤ ꯑꯦꯀꯥꯎꯟ ꯁ꯭ꯇꯦꯠꯃꯦꯟ ꯂꯧꯅꯅꯕ ꯍꯣꯠꯅꯁꯤ ꯃꯍꯥꯛ ꯁꯦꯜ ꯀꯌꯥꯝ ꯂꯩꯔꯕꯅꯣ ꯃꯄꯥꯟꯗ ꯆꯠꯀꯗꯧꯔꯤꯕꯅ ꯀꯔꯤꯒꯤꯅꯣ ꯅꯠꯇ꯭ꯔꯒ ꯃꯤꯑꯣꯏ ꯑꯗꯨꯅ ꯀꯣꯜ ꯇꯧꯔꯒ ꯍꯥꯏꯔꯤꯕꯗꯨ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯆꯨꯝꯕꯅꯣ ꯑꯔꯥꯟꯕ ꯋꯥꯐꯝꯂ ꯑꯩꯈꯣꯏꯕꯨ ꯅꯥꯀꯟ ꯑꯃꯗ ꯀꯔꯤꯒꯤꯗꯃꯛꯇ ꯊꯩꯗꯣꯛꯅꯕ ꯍꯣꯠꯅꯔꯤꯕꯅꯣ ꯃꯍꯥꯛ ꯀꯔꯝꯕ ꯈꯨꯗꯣꯡꯊꯤꯕ ꯇꯥꯈ꯭ꯔꯦ ꯆꯠꯁꯤ ꯑꯃꯨꯛꯇ ꯊꯤꯅꯕ ꯇꯧꯁꯤ ꯐꯅꯤ ꯁꯔ ꯆꯠꯁꯤꯔꯣ ꯐꯅꯤ ꯁꯔ ꯈꯪꯗ꯭ꯔꯦꯗ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤ ꯃꯦꯟ ꯃꯥꯟ ꯇꯥꯁꯤꯜꯂꯛꯇ꯭ꯔꯦꯗ ꯀꯔꯤꯅꯣ ꯁꯔ ꯀꯣꯜ ꯂꯩ ꯁꯔ ꯀꯔꯤꯅꯣ ꯔꯥꯖꯦꯟꯒꯤ ꯀꯣꯜ ꯍꯜꯂꯣ ꯔꯥꯖꯦꯟ ꯀꯩ ꯂꯩꯔꯦ ꯁꯔ ꯑꯩꯈꯣꯏꯅ CCTV ꯐꯨꯇꯦꯖꯇꯨ ꯌꯥꯝ ꯀꯨꯞꯅ ꯌꯦꯡꯁꯤꯟꯖꯔꯦ ꯁꯔ ꯁꯔꯅ ꯍꯥꯏꯕ ꯆꯨꯝꯂꯦ ꯁꯔ ꯅꯣꯡꯃ ꯋꯥꯠꯂꯤꯉꯩ ꯍꯥꯏꯕꯗꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯃꯈꯣꯏꯒꯤ ꯁꯤꯗꯩꯗ ꯃꯤ ꯑꯃꯈꯛ ꯆꯪꯈꯤ ꯁꯔ ꯀꯔꯤ ꯃꯤ ꯑꯃ ꯆꯪꯉꯤ ꯍꯥꯏꯕ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯃꯥꯅꯤ ꯁꯔ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯃꯈꯣꯏꯒꯤ ꯏꯪꯈꯣꯜꯁꯤꯗ ꯃꯤ ꯑꯃ ꯆꯪꯈꯤ ꯁꯔ ꯀꯔꯤ ꯃꯤ ꯑꯃ ꯆꯪꯉꯒ ꯏꯃꯨꯡ ꯑꯗꯨꯗ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯂꯣꯠꯂꯒ ꯀꯗꯥꯏꯋꯥꯏꯗ ꯂꯩꯒꯗꯧꯔꯤꯕ ꯁꯔ ꯏꯃꯨꯡꯗ ꯆꯪꯈꯤꯕ ꯎꯈꯤꯕ ꯈꯛꯇꯅꯤ ꯁꯔ ꯃꯈꯣꯏꯒꯤ ꯏꯃꯨꯡꯒꯤꯗꯤ CCTV ꯂꯩꯇꯕꯅꯤꯅ ꯃꯥ ꯀꯗꯥꯏꯗ ꯂꯣꯠꯂꯤꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯈꯪꯗ꯭ꯔꯦ ꯑꯗꯨꯗꯤ ꯁ꯭ꯇꯣꯔ ꯔꯨꯝꯗ ꯅꯠꯇ꯭ꯔꯒ ꯃꯅꯤꯡ ꯃꯌꯥꯗ ꯀꯔꯤ ꯃꯤ ꯑꯃꯒꯤ ꯏꯃꯨꯡꯗ ꯊꯕꯛꯇꯨ ꯄꯥꯡꯊꯣꯛꯅꯅꯕꯒꯤꯗꯃꯛꯇ ꯅꯣꯡꯃ ꯋꯥꯠꯂꯤꯉꯩꯗ ꯏꯃꯨꯡ ꯑꯗꯨꯗ ꯆꯪꯒꯗꯧꯔꯤꯕ ꯑꯗꯨꯗꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯏꯃꯨꯡ ꯑꯗꯨꯗ ꯃꯍꯥꯛꯅ ꯆꯪꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯃꯤꯗꯤ ꯀꯗꯥꯏꯗ ꯂꯩꯕ ꯃꯗꯨꯕꯨ ꯑꯣꯏꯕ ꯌꯥꯕ꯭ꯔꯥꯅꯦ ꯏꯃꯨꯡ ꯑꯃꯗ ꯍꯦꯛꯇ ꯆꯪꯂꯒ ꯃꯤ ꯑꯃꯅ ꯀꯔꯝꯅ ꯂꯩꯒꯗꯧꯔꯤꯕ ꯑꯗꯨꯗꯤ ꯐꯔꯦ ꯑꯗꯨꯁꯨ ꯏꯃꯨꯡ ꯃꯅꯨꯡꯗ ꯑꯩꯈꯣꯏ ꯆꯪꯉꯒ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯃꯈꯣꯏ ꯀꯅꯥ ꯌꯨꯝ ꯑꯗꯨꯗ ꯂꯩ ꯑꯗꯨꯒ ꯆꯪꯂꯛꯂꯤꯕ ꯃꯤꯗꯨ ꯀꯅꯥꯅꯣ ꯈꯪꯕ꯭ꯔꯥ ꯍꯥꯏꯕꯗꯨ 이몽 ꯑꯗꯨꯗ ꯍꯪꯕ ꯇꯥꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯍꯜꯂꯛꯄꯗ ꯍꯣꯁꯄꯤꯇꯥꯜꯗ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯃꯆꯥꯅꯨꯄꯤ ꯑꯃꯗꯤ ꯃꯃꯥꯒ ꯎꯅꯔꯒ ꯀꯔꯤ ꯂꯩꯒꯦ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯈꯪꯅꯕ ꯇꯧꯔꯛ ꯐꯔꯦ ꯔꯥꯖꯦꯟ ꯐꯅꯤ ꯁꯔ ꯆꯂꯣ ꯕꯥꯏ ꯊꯧꯔꯣ ꯑꯉꯥꯡꯁꯥ ꯀꯥꯈꯠꯂꯣ ꯐꯅꯤ ꯁꯔ ꯁꯥꯖꯥꯅꯤꯀꯣ ꯀꯔꯤꯅꯣ ꯈꯪꯗ꯭ꯔꯦꯗ ꯅꯣꯡꯃ ꯋꯥꯠꯂꯤꯉꯩꯗ ꯊꯕꯛ ꯄꯥꯡꯊꯣꯛꯅꯅꯕ ꯏꯃꯨꯡꯗ ꯆꯪꯉꯦ ꯍꯥꯏꯔꯤꯁꯤꯅꯦ ꯑꯁ ꯈꯪꯗ꯭ꯔꯦꯅꯦ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯋꯥꯔꯤ ꯑꯁꯤ ꯑꯅꯤꯁꯨꯕ ꯗꯤꯁꯥꯒꯤ ꯃꯇꯥꯡꯗ ꯃꯍꯥꯛ ꯃꯁꯛ ꯈꯪꯗꯕ ꯃꯤ ꯑꯃꯅ ꯀꯣꯜ ꯇꯧꯔꯒ ꯀꯦꯁ ꯑꯁꯤ ꯂꯣꯏꯁꯤꯜꯂꯨ ꯍꯥꯏꯗꯨꯅ ꯀꯣꯜ ꯇꯧꯔꯛꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯀꯣꯜ ꯇꯧꯐꯝ ꯑꯗꯨꯗ ꯆꯪꯉꯒ ꯌꯦꯡꯕꯗ ꯍꯣꯇꯦꯜ ꯑꯃꯗꯒꯤ ꯃꯁꯛ ꯈꯪꯗꯕ ꯃꯤ ꯑꯃꯅ ꯀꯣꯜ ꯇꯧꯕ ꯑꯣꯏꯔꯝꯈꯤ ꯇꯁꯦꯡꯅꯃꯛ ꯀꯦꯁ ꯑꯁꯤ ꯄꯨꯂꯤꯁꯀꯤ ꯑꯣꯏꯅꯗꯤ ꯑꯔꯨꯕ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯗꯤꯁꯥꯒꯤ ꯕꯦꯡꯛ ꯑꯦꯀꯥꯎꯟꯠꯁꯤꯡ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯁ꯭ꯇꯦꯠꯃꯦꯟꯠ ꯆꯤꯡꯊꯣꯛꯅꯅꯕꯒꯤꯗꯃꯛ ꯄꯨꯂꯤꯁꯅ ꯍꯣꯠꯅꯈꯤꯔꯝꯃꯤ ꯑꯁꯤꯒꯨꯝꯕ ꯇꯟꯖꯥ ꯑꯁꯤꯗ ꯑꯃꯨꯛ ꯃꯃꯥꯡꯒꯤ ꯑꯍꯥꯟꯕ ꯊꯣꯛꯈꯤꯕ ꯁꯨꯅꯤꯒꯤ ꯏꯃꯨꯡ ꯑꯗꯨꯗ ꯅꯣꯡꯃ ꯋꯥꯠꯂꯤꯉꯩ ꯍꯥꯏꯕꯗꯤ ꯃꯥꯒꯤ ꯃꯕꯨꯡꯗ ꯊꯥꯡꯅ ꯊꯤꯟꯒꯗꯕꯗꯨ ꯅꯣꯡꯃ ꯋꯥꯠꯂꯤꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗ ꯃꯤ ꯑꯃ ꯆꯪꯈꯤꯕ ꯎꯔꯝꯃꯤ ꯃꯤꯑꯣꯏ ꯑꯗꯨꯗꯤ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯈꯤꯗꯦ ꯂꯣꯏꯅꯅ ꯊꯧꯗꯣꯛ ꯊꯣꯛꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗꯁꯨ ꯏꯃꯨꯡꯗꯨꯗꯒꯤ ꯃꯤ ꯆꯦꯟꯊꯣꯛꯄꯗꯤ ꯎꯈꯤꯔꯝꯃꯤ ꯑꯗꯨꯅꯗꯤ ꯊꯕꯛ ꯑꯗꯨ ꯄꯥꯡꯊꯣꯛꯅꯅꯕꯒꯤꯗꯃꯛ ꯅꯣꯡꯃ ꯋꯥꯠꯂꯤꯉꯩꯗ ꯏꯃꯨꯡ ꯑꯗꯨꯗ ꯃꯤꯑꯣꯏ ꯑꯃ ꯆꯪꯗꯨꯅ ꯂꯩꯈꯤ ꯍꯥꯏꯕꯁꯤ ꯃꯤꯑꯣꯏ ꯑꯗꯨꯗꯤ ꯀꯅꯥ ꯑꯁꯨꯝꯅ ꯄꯨꯂꯤꯁꯅ ꯃꯈꯥ ꯇꯥꯅ ꯏꯃꯨꯡ ꯃꯅꯨꯡꯗ ꯕꯦꯡꯛ ꯑꯦꯀꯥꯎꯟꯠ ꯑꯃꯗꯤ ꯁꯨꯅꯤꯒꯤ ꯏꯃꯨꯡꯗ ꯆꯪꯂꯤꯕ ꯃꯤ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯑꯃꯨꯛ ꯊꯤꯖꯤꯟꯈꯤꯔꯝꯃꯤ ꯑꯃꯔꯣꯝꯗ ꯗꯤꯁꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯃꯃꯥ ꯑꯃꯗꯤ ꯃꯆꯦ ꯑꯃꯗꯤ ꯃꯇꯩꯒ ꯂꯣꯏꯅꯅ ꯋꯥ ꯇꯥꯅꯔꯝꯃꯤ ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯣ ꯃꯤ ꯃꯁꯛ ꯈꯪꯗꯕ ꯑꯃꯅ ꯀꯣꯜ ꯇꯧꯔꯒ ꯀꯔꯤꯅꯣ ꯗꯤꯁꯥꯕꯨ ꯃꯄꯥꯟ ꯂꯝꯗ ꯂꯩꯈ꯭ꯔꯦꯅ ꯍꯥꯏꯔꯤꯁꯤꯕꯨ ꯃꯁꯤꯕꯨ ꯑꯣꯏꯕ ꯌꯥꯕ꯭ꯔꯥꯅꯦ ꯏꯃꯥ ꯃꯤ ꯑꯃꯅ ꯁꯥꯟꯅꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯅꯠꯇ꯭ꯔꯒꯅ ꯗꯤꯁꯥꯕꯨ ꯐꯥꯖꯤꯜꯂꯤꯕ ꯃꯤ ꯑꯃꯅ ꯁꯣꯏꯗꯅꯃꯛꯀꯤ ꯄꯨꯂꯤꯁꯇ ꯀꯦꯁ ꯑꯁꯤ ꯍꯟꯗꯣꯛꯈꯤꯅꯕ ꯍꯥꯏꯗꯨꯅ ꯃꯥꯅ ꯍꯥꯏꯕ ꯑꯣꯏꯔꯝꯕꯁꯦ ꯑꯗꯨꯕꯨ ꯀꯅꯥꯅꯅꯣ ꯃꯤ ꯗꯤꯁꯥ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯕꯁꯤꯕꯨ ꯀꯅꯥꯅ ꯈꯪꯉꯤꯅꯣꯕ ꯑꯁ ꯀꯔꯤꯅꯣꯅꯦ ꯁꯣꯝ ꯅꯥꯀꯟꯗ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯈꯜꯂꯤꯕꯁꯤꯒ ꯑꯗꯨꯒ ꯃꯥꯅ ꯃꯄꯥꯟ ꯂꯝꯗ ꯂꯩꯔꯦ ꯀꯦꯁꯁꯤ ꯊꯤꯖꯤꯟꯕ ꯂꯦꯞꯄꯨ ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯣ ꯏꯃꯥ ꯃꯗꯨ ꯈꯛꯇ ꯅꯠꯇꯦ ꯃꯍꯥꯛꯀꯤ ꯄꯥꯟꯗꯝꯗꯤ ꯃꯄꯥꯟꯗ ꯂꯩꯕ ꯃꯇꯝꯗ ꯃꯥꯒꯤ ꯃꯆꯦ ꯅꯤꯁꯥ ꯑꯗꯨꯒ ꯏꯃꯥꯒ ꯑꯩꯕꯨꯗꯤ ꯄꯟꯗ꯭ꯔꯦ ꯑꯗꯨꯅꯗꯤ ꯃꯍꯥꯛꯀꯤ ꯃꯪꯂꯥꯟ ꯑꯃ ꯂꯩꯔꯕ ꯖꯥꯠꯂ ꯀꯗꯥꯏꯗꯒꯤ ꯃꯪꯂꯥꯟꯅꯣ ꯅꯠꯇꯦ ꯀꯔꯤꯅꯣ ꯍꯥꯏꯕꯅꯦꯕ ꯇꯧꯔꯤꯗꯨꯕꯣ ꯑꯗꯨꯒ ꯄꯨꯂꯤꯁꯅ ꯑꯃꯨꯛ ꯃꯥꯒꯤ ꯕꯦꯡꯛ ꯑꯦꯀꯥꯎꯟꯠ ꯑꯗꯨꯒ ꯀꯩꯅꯣ ꯁ꯭ꯇꯦꯠꯃꯦꯟꯠ ꯆꯤꯡꯊꯣꯛꯀꯅꯤ ꯍꯥꯏꯗꯨꯅ ꯏꯃꯨꯡ ꯑꯁꯤꯅ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯒ ꯃꯥꯅ ꯃꯄꯥꯟꯗ ꯂꯩꯒꯗꯧꯔꯤꯗꯨꯕꯨ ꯀꯗꯥꯏꯗꯒꯤ ꯁꯦꯟꯅ ꯂꯩꯒꯗꯧꯔꯤꯅꯣ ꯏꯃꯥ ꯋꯥꯐꯝ ꯑꯗꯨ ꯃꯤꯅ ꯍꯥꯏꯖꯟꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯑꯗꯨꯕꯨ ꯀꯗꯥꯏꯗꯒꯤ ꯁꯦꯟꯅꯣ ꯃꯥꯅ ꯃꯄꯥꯟꯗ ꯂꯩꯒꯗꯧꯔꯤꯁꯤꯕꯨ ꯁꯤꯗꯒꯤ ꯒꯨꯋꯥꯍꯥꯇꯤ ꯐꯥꯎꯕꯗ ꯆꯠꯄꯗ ꯐ꯭ꯂꯥꯏꯠꯇ ꯆꯠꯈ꯭ꯔꯅꯤ ꯅꯠꯇꯦ ꯃꯥꯅ ꯂꯩꯒꯗꯧꯔꯤꯗꯨ ꯍꯣꯇꯦꯜꯗ ꯂꯩꯕꯗ ꯍꯣꯇꯦꯜꯗ ꯅꯣꯡꯃꯗ ꯂꯨꯄꯥ 1,500ꯗꯒꯤ 2,000 ꯈꯔ ꯍꯦꯟꯅ ꯐꯕ ꯃꯐꯝꯗ ꯂꯩꯔꯒꯗꯤ ꯑꯗꯨꯗꯒꯤꯁꯨ ꯍꯦꯟꯒꯗꯧꯔꯤꯕꯅꯤ ꯃꯗꯨꯒꯤ ꯋꯥꯗꯣ ꯑꯣꯏꯕ ꯌꯥꯗꯕ ꯋꯥꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯄꯨ ꯊꯥꯗꯣꯛꯂꯝꯂꯒ ꯃꯥꯅ ꯃꯄꯥꯟ ꯂꯝꯗ ꯀꯔꯤꯒꯤꯗꯃꯛꯇ ꯂꯩꯒꯗꯧꯔꯤꯕꯅꯣ ꯇꯁꯦꯡꯅ ꯃꯥꯅ ꯆꯠꯀꯦ ꯍꯥꯏꯔꯕꯁꯨ ꯑꯩꯈꯣꯏ ꯃꯌꯥꯝꯗꯒꯤ ꯑꯌꯥꯕ ꯂꯧꯐꯝ ꯊꯣꯛꯏꯅꯤ ꯑꯩꯉꯣꯟꯗ ꯍꯥꯏꯅꯤꯡꯗ꯭ꯔꯕꯁꯨ ꯏꯃꯥꯗ ꯍꯥꯏꯕꯤꯌꯦ ꯏꯃꯥꯗ ꯍꯥꯏꯗ꯭ꯔꯒꯁꯨ ꯃꯆꯦꯗ ꯍꯥꯏꯕꯤꯌꯦ ꯑꯗꯨ ꯅꯠꯇꯗꯅ ꯃꯥꯅ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯑꯒ ꯒꯨꯋꯥꯍꯥꯇꯤꯗ ꯂꯩꯅꯅꯕꯒꯤꯗꯃꯛ ꯑꯩꯈꯣꯏꯗ ꯀꯔꯤꯝꯇ ꯍꯥꯏꯗꯅ ꯀꯣꯏꯆꯦꯟ ꯆꯦꯜꯂꯒ ꯏꯃꯥ ꯃꯗꯣ ꯑꯋꯣꯏꯕ ꯋꯥ ꯑꯣꯏꯔꯝꯃꯣꯏ ꯃꯤꯅ ꯍꯥꯏꯖꯤꯟꯅꯕ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯋꯥ ꯑꯣꯏꯔꯝꯒꯅꯤ ꯃꯤꯅ ꯍꯥꯏꯖꯟꯕ ꯑꯣꯏꯔꯕꯁꯨ ꯄꯨꯂꯤꯁꯅꯗꯤ ꯍꯥꯏꯔꯝꯃꯤꯗꯅ ꯀꯔꯤꯅꯣꯅꯦ ꯑꯗꯨꯗꯤ
하이진가도리바 미두나 까리 가나가도리노 아이코이 몽기 타버기시다 마나 목 역설럭도이도 까리 마름기노 하이바니네 마람 아마디 레이펌 톡트로 강드리마 까리 하이게다번 폴리스나 목샷 크리바두가 아두가 마기 에카운트 셀 잉게네 하이바두 아이코이나 하이바두스 타즈디 마부 까리 셀 레이드나 마판다 아두가 강드리네 떠시 폴리스나 잉게노 하이바수 야디 레이디바 용 피범 모마 떠시가 스테이트먼트 잉게니 해다이 아두가 이마나 수에 했다 에카운트 했다 비도키 그이노니 비더바 야리브라네 하 잉게나 하이라바니니 잉한바 타리다나 아이코이나 레이테나 하이바시 유마시다부 까리노 아이코이 까리노가 레이디시보 시데이다 아이가 마치에가 마가 마파마 두다 본네 레이버기 와 하이가 까나나 마두다 샘전 찾은다 하이질리브노 하이바니니 아이디 녹부노니 뭐마 야오리니 까리노 아이기 자노 비시나 토리 타복시 탕이시나 마부 마파마 두다 레이게 하이나 칸크라바자 이마 폴리스 몽네 까리노 뭐 하이라 되시나 토리시나 에카운트 이행오래 시니 모이나 뭐 하이라 까도시 이마 짱이 라이 라와 이봉 짱오 이봉 에카운트 스테이트먼트 이행 비로라브라 까리 레이레 이마 아동이 자노 비기 에카운트 스테이트먼트 이행 아두디 마게 스테이트먼트 마게 에카운트 스테이트먼트 पुनः 루파 락 트라인판 여름 까리 해봐 루파 락 트라니판 마두다 나데 락 트라니판 시슈 마나 아토파 마팜 마다 무짓 크레둠 시즌어름 까리 아두디 아두게 한번 센펌두디 마디 카다이데기 센펌두디 이마 코이네디 강원한테 아두가 이마 코이네 강비브라 아두가 마체네 강비브라 나트라가 마테이네 강비브라 서 에코디 까리메타 강발레티 서 아두디 셀두 짱나가디 셀두 짱고기 에카운트마 노 에카운트시 마나 세노이나 합선만 미게 에카운트마드기 트랜잭션 토록코나디 얌 싱나토 에카운트마드기 그리고 트랜잭션 토록마디 셴 피리두 카나노 하이브두 강가도 아두부 마키 셀시디 마하키 마쿠나 케스 오이나 로르가 마키 에카운트도 디포짓 토건 아두나 셀시 카나나 카파코노 하이브두디 강드 그리노네 하리시고 아두게 한번 센펌마두디 마디 카다이디기 로리노네 아두가 마라모 판데 레이리 하리보 와품시 이마 루팔락 따라니 판레르기디 모 판데 쳇바 땅아이 퍼드나 그래디 야근 아두가 마게 센펌 에카운트 여러분 비시 마코네 강대 하리베시고 이봉어 에코기 레리베 요므네 케리시 용네 마기 마히마 싱타마기 마치 롱키바기 까리마도 이뭉시 랭발락 펑감바나디 아두가 마게 에카운트 루팔락 따라테 트라이팟 나티 까야노 야위 하리도 이마 셴싱아시 마나 카나고 마무드기 로고 부바 나트라가 마나 셴시 마람 아마디 소일레르모네 칸 아두가 셴아시 아토파 마팜 아마도 마나 시즌 바길레 시즌 나리베 시쇼 코이나 카다이도나 하베티가 나눔 호나리 아두가 마 아동이 차노피 셀 크라 마게 에카운트 여름 리베시 이몽 모능이 미요메타나 강남도 바시디 사 에쿠이타 셴나 강다바 마게 에카운트 아두가 한번 셴팜 여름은 해베디 에쿠이타 셴나 강대자 아두부 여름 레드나 시디 하이진나 바나티 나 코이슈 이용오시다 이용 마게 시 에카운트 마나 디포짓 토르시 폴업 아묵도다 락 트라임판 토브나티 아묵 락 아마 아묵 락 아니 아두가 아묵 락 아훔 마칫 마나 토르시 아두수 노무타다 나티 누밋 까야니 짱는 마게 센시 마칫 카나고 아마데기 로르가 세나시 디포짓 톡션만 멍온다 센 피바 미 아마디 쇼이드나 레디 하베스리아 춤보이레 카나나 멍온다 두께 한번 센펌 피게도리버노네 아두가 이코이드스 노무타수 하이다바 아두가 셀시 멍온다 레시 타옹기 마망드기 레라바센 하나디 마게 에카운트 숨나tangi 루파 리싱 마리 망아디 헤네 야우티 아두가 강공도는 센 행갈리버시 아두가 이마 호셔닝 싱비오 레사비 마샤마게 에카운트 루파 락 격실럭 바이버시 아파바 터벅 아마기디 오랭거도 만 당에세나 마나 카나고 맘데 뿌바 카나고 맘데 로바 나트라가 센펌 싱아시 뿌바 로부기 마름수 이뭉 마농나 강펌디 도이나 서 에퀴디 타세나 강다번 니하 나무 강무라네 나나노 비나 수가 한번 센펌 카타이데기노 잉어도 노무터 와리 사바수 레이티 이마다부 마나 와리 사바 레이브라네 카타이데기노 이뭉가 시랑 거우드는 레이리스 마기 에카운트 루파 락 트라임판 야위 아두가 콜 떠라가 마판데 레이리 케사시 툭절로 하이레이시부 나티 콜 떠라 이바 미두나 망몬다 마판데 zat크리시 스와이데 레이르금 시가이나 하우르가 마부 부크라바잘라니 떠리시보 이마 호지마키데 하이브숭엄티 케사시다 अर्जुनदगी माहना सेल लौरिब्रा अखोय तंगाय फदना अर्जुन की अकाउंट स्टेटमेंट अमु गेंग मुगी तंगाय फदबा लेइ अदुगैमा चिंगबसिंग अखोयना अकाउंट स्टेटमेंट मथंग मथंग गेंग मुगी मथौसु तार सेल सी करमनो मंगोद हेंखलिबनो
tangai fadana mo yamno singbo wafam amadi Arjun gi account yeng labasu Arjun gi account dagi transfer ti tawdi oiroi doriban anyway amu oire moy account dagi sel lokthokki bana traga pi ki bagi maram khangdraga su account dagi sen minus tawdi khangan amukta da lupa lakh ani lakh ahum lakh manga account dagi he khaidokli badu kana gi no haibadudi irai laina khangani bifam khangdrabasu khaidokli ba mi dudi kana no haibadudi khangani jingnaba makai di yeng batare dana kari no ne gi chanu pine torisibo magi account do lupa lakh tarani pat aduga kari masak khangdaba mimna call toraga case asilo silo mahakti mapanda lekre manipur da lektre sanale pak thadokre haba adudi wafam asibu ima aikoi yamna kupna thijal airport asu mahak ngasidagi numit nini humni fawgi manungda mahakki maming da ticket ka aga satkhiba lebra karamba flight tongki aikoi kupna yengsil adubu hojumaki de koi asengmadu khangdri ibungo amukta thijinbiu kaino toribasibu aikoi wakhal amata tadre ibungo karino ne lupa lakh tarani pan kanana mongonda pigadoriba aduga machesu khangdaba mateisu khangdaba imung asidana ngong lauraga mana kanadagi adugya ma senpham aduga loribano ne adusu machit manima mana loriba senpham si machit amukta da lupa lakh tarani pan magi account da henga kibanat tha ahum changna numit nini humni aduga khara lerega amuk numi mangani lerega amuk numi tareni lerega khara lerega mo aduga selsi amuksu lokthodi amuksu hapchali karigumba kharadi adongi chanupina thodok asi tori asengba maramdi khangdri wari asigi makha hayeng amuk tavirasi lakle inspector tayai lakle inspector tayai uthanaba kanbinaba thank you sir welcome uthanaba kanbinaba inspector tayai lakle inspector tayai Anana thagachari ngasigi inspector tayai wari lising ama chahunga marfuga ni pan shuba tangkak ngasigi tangkak ta thajaba ahum shuba sharu wari sigi investigation namna chawba haiba tare aduga wari si nahangai taba wari singdagi sukra badam tongan baduga thagachari mayamna kamdo bibage tabiraga wari sigi bibirokpa feedback khara tentana pajage aduga Puramapu thagachari hana thengwa fawn inspector tayai nuksi bibasing nangai biri baduga nongalaga tabi gadori basing punamapu su hana thagachari thengle haiduna ahing tabungam durga su nongalaga soidana tabi ribasing haninga leitana thagachari maramdi inspector tayai bu hingan biba haibase tabi ribasing na hingan ban tabi nabal leiraktragadi sana jarugi kana bal leiti masana dum tokhi bataban Hanana thagachari tabiri basing punama kaduga asidi mayam sun mukhangbire lohong kongdongba aduga yamna leiba numit aduga koisu thabak thorom sing sigi lohong kongdong gi haitare senba thungna yam loi chachaba duna yom yorok matamda thengba pung 13 aduna madudagi mo mathang haitare dum sem sarak padadi matam sikunu khare hena su thengkre adubu thagachari punama hana wari se tabiraga Sergeant thagachari wari anu fazing asigi inspector te wari na ta pirapa thagachari latasana thank you so much sabir thagachari lucy achom thagachari ngar kan loisin kre he mungai jarina anga ko wafong khara thole aduga oibe ya bhai tar case gi investigation the bank ki account the thijan ba aduga mi thi wa khangra kan bank account ko mai thi doi no ga na hai ba aseng mane thodok se smaina koi gi thi bu gi mong hai tar investigation
तौरपसे मीजे थीब खंगद्रे कनागा पोलिनो खंगद्रे मागा नुक्सिनरम नुपादुसु करीमता मागा हाइनरमद्रे अद माना थोंगान मी मु वारी सनाखिबने हारे लेथोइरा हाइजलिरा हाइद्रिरा अदुगी पुनमक्सिंग अदोमु मखा मु लानी हाइतारे इन्वेस्टिगेशन एकर कोइबा केस इन अनि ओइबा अदन वारी सि सांगे द केस अनि ओइबनिना हाइतारे अदन पुला पुंछलगा 4-5 फाउबदि दम मेबी लोइबे गाय अदुदगी हेनबदि पंगसांग सांगदब नते अदु थैंक यू सो मच थागचरी investigation तबुगी मोंग दसु मैडम बिनोदिनी खोमराम थागचरी ngasi थाजबा हमसुबा सुरु नुवाइजे न तापिरकपा थागचरी जेट सलाम थागचरी ngasi लाइव जाउबिरे वारी फजै थागचरी तापिरकपा दुगा रणवीर वांग केम थागचरी आइ ngasi वारी सिदि मथाबु साइन रणवीर कोकति किदंग चाइरनी सि वारी से इमुंग अनि गि वारी दु मानदे हाइ तारेको अदु होय एनीवे दिसा थिबो खंगद्रगा मा थीब फंगनब कोई थीरकने मचेने मचेने मतने ममाने मखोन इमुंग सुंगन पंदब इमुंगदुना मोयना खंगे पुलिसना खंगपदि थीरुरे थीरोकान मोय यारमद्रे हारे मोय कौरो वारी सनरे पुलिस की इन्वेस्टिगेशन लेखाइरे कोकसे हाइतारे ताबसे कोक खितंग ngaubiramgani adubu marakta adunani narrate tawraga chochariसे thank you so much sagachari umkhaiba melen ngasi episode of nuai jaina takpirakpa adugo homsuba tangka wari fajaina takpirakpa thagachari hana na aduga charjenta thagachari ngasi wari sida tobikeba investigation yamna nana tobikina tobire thagachari hari priyachanu asigi investigation fajai takpire thagachari kam haina thiba khangdaba mi makadom dagi thirakana oibe yai gana haibadu wari dun ima wangkhairakpa me ma thagachari hana sundar konsam thagachari sir ngasi wari nuai kre takpirakpa thank you so much achouba sing mai bam thagachari makhang ajari na takpire sir achouba thank you so much hana na thagachari sabir mai bam thagachari daga rina hidam inspector te ngasi phajai na takpire bogirot oina thagachari wari oina tabani oiraga tabadi wari de tabang khangong no mande bajana wakhal tana or tadragadi thagachari sanjamam tombisana wari fajaina tapire aduga toibi yengkopam thagachari ngasi wari tabada yam nungai jai na tapire thank you so much aduga loingamba lorembam thagachari thank you so much aduga ibeman ningthokong dagi thagachari ngasi wari gi matang da thagat pirakpa aduga wari mate amasu ibiriba thagachari sunin maite thank you so much Dijendra Gurjam marak ta live yawa dum nungai kok ti khara lekhai nong dinga dore yes yama nong andore upai leiti adana tabak thorom sing ji aman gi bana lengam dre adana soidena badum lai ki soidena bonare habdan nuksi biba sing na nong alagor su tabiba ahing taba mi di tagen tarabada hing da mi radio da taba mi singa adaga phone da haibatare YouTube ta taba mi tagen tarabada mi lisingama saimutani haitare nongalaga taba mi masingdi lising tarani thoi dagina tarani pan kunthra bau haitare aduna sumaina tabi banina adubu nungdang ahing tari basingi khandana kona tawi khanbai wadi natre haitare soidena badi tawjarabani haitare tabak torom sing yadabana bara moira kanda thank you so much aduga yoksang matung dagi khara mok yengminarasi khara mok sandok sadokpa khara hena matam do lakpo irasun ima saki yumna ngasi live jawire thagachari aduga thank you so much hanana thagachari wari se gangmai gi dialogue na maha pe na tapire thagachari hoi gangmai ga da yam onjanaraga dum sanar me amna so dum nungaina na police gari ma ponam chapada mi mari manga dum chalimne moy tai di ka hena karim haiyandre character sing do haitare adubu matang na thagachari sergeant daga tombi nong tomba sabir ma pam tamo james wakal han tabi ganu na na khoi lei ta na ba hoi thagachari Naurim Kavita Thagachari Hanana Wari Tajabada Nungai Makhangai Jari Natapirakpa Thagachari Renu Kalom Thagachari Wari Sagat Pugimo Nungai Natapiri Wari Sedum Nangi Tobu Kitang Mana Davani Adana Tijan Bagimo Rokari or Kitang Haitareko some Chapman of a prometum Tanataba Kara Mayam Tavanungai Naban Thagachari Jitsalam Sir Wari Karadi Lure Adubu Soidanadi Faragani soidena di faragani okay thagachari soidena khangakani mayam khangaka da wari singakani aruibada ngakti ngakani na adumai na haijala ina han haido di nungai roi
Madam Lalita Namara from Takachari, say Wari episode Amnungai, Makakarona Gajari, Takachari, Kamagidalo, Pazina Tapirapa. Thank you so much, Takachari. Hanana, Sanjarbam Tomishana, Nauren Kavita, Jichalam, Takachari, Laishram Radha. Unamak Takachari, Chenkaki, Mamjor, no Maite Mamta, Takachari, Wari Makangajari, Tapir, when I'm Chilu gone May, Takachari, Sigiwari, Tankok Yamnungai, Fazay, sir, Sagat Pada, Sir Kok Chai, Nico. Kok di chai bazani wari sagat padako Laishram Radha Latasana Takachari wari manungda nairaga chale nice na tapire Takachari khara confuse kara de dum leibani hai tare Bhagat Chandra gam kana 10 minute dum minute nifu ni thoi nifum do dum sangi bani Takachari thank you ma'am losin jage pahaba koi sithaba yarosunga pigani aduga Facebook live ta Library Masing Yamdraga Sumi Taru Library Tagachari Tonbinu Tagachari Ronita Tagachari Daga Hanana what is Yano Faze Langla Langjin Karimata Kangande Gangwaidanate Kok Pajanangari Maka Taningba Koran Gazari and then what is the Taraka and the Gangwain Hido as Kok and Oxen Bam Yaure than a Hizing as I assume the Su Yamkana Sitoring at the Matiga Lali Haita what is Anina what is my am tanning na bahay tare puro chat pa hum chat pa niya batay aduna asom na kanda so wari do imong do kamay na no hay kanda mi chen thoki ba mo CCTV do uri hare CCTV do uri do mi do chen thoki do chang badi udre hare no mi tu do chang badi udre aduna inspector TAYAI na no mo waling de chang bari ngon hay kanda yes sangame na hare mi ama thang na thin na bagi imong do chang na bo na bada no mo waling de imong do chang I did worry to leave the two go cow on the ching. I did me when a fataba tabak in a kalakanda. No me to that already, Kangaroi, I don't know. Haying pang toka to a tabak to give me in colder. No more walling at the chang have. No more walling at the Sunumi down where I'm going to chang give. No me down where I'm to the Migi among the Kanai and over Lola Leram do it. Sigi wari loila kinib. Makadai the no storeroom the lotura, and the me among the lokura dig my down. Imong the Changdura Kanga the Changdura Kai Laydun. Natraga in Kon Masim the Laydura. Mogi Chapel do the Fasan Kai Bimund. Maningum the Changpam later. Maduga, Imung do give me later, but Anjada totally never told. Karigi no, Kanana no. Wahang Sigi Pokumni. What is Imaka Marisu Bamatimangasu but the Lakadoris? Amarom the Nomu Nupile Sabima, Kango the Mangrave. Manki when Nupidu Tinabo Navada, Magi Nuxinaba Aron Bamon, Brahman Machama Motolokrem. Amarum de Mumanuni Yadev, Machega Matega and a quite tea. Karigino Masakang the Vanupam Koltorev. Key solution grow. Madi Mapalam, the Chatkramni, knowing a quite tea do, Kana ruin. Adu call Amadagi phone the get already police na Kangani had a hotel Amada Changaga. Hotel amada level lane line amada kita web. Masih reasonable oi bang akta niko. Anda aina police taga paraga no ino si pari ba case solution loi kana roi ka na in hairo ngak mini mga faro edum lokot kini. Mayam khangbire ko hoji kari okoi setup rata speaker adu khokta nate Manipur da lebe MLA kharada chief minister o henge oduga Lupa crore mga hapo and hairuga Parido Mayang Machahum Paraga Delhi, the Manipur, the Mamana Pokodi Delhi, the Manipur, the Moichasa, Niga, the Moikangjara Moevo. No, I turn it. Ado Numbaneva police number so Matau saying that already Numbaneva. On the state of fraud Toroga Pesa, locked on a quarter of Tori was in the same way Numdanaba. Yam cybergi hacker, may am not seeing them. Other my told case as it is so high tare. Lane line the phone toxalaka and the noigi sigi tabok to Kaim Kana Roy, Tiruno Pidu Madi Manipur Tado Chakramni Hazeleva. Adugadim Inspector Tiana Ching Nareva, Kadising Neva. Mapan the Chutney Haven to Pidu share later and set Payara Moy, Adu the Magi account to Yang Town. The Mimagi account I did Sanganang account Pesaka Lena, Yang do if the Yang Bayavanative, Adordi, Magi Mung the passbook Loraga. Bank the Salaga banking manager da I couldn't high be I sana Dilana when high be Migi passbook gang by Adim. Adu police na di yav. Case some of the lady manager the hiring a Magi account balance yenge, Stanman yenge high be yav. Yengan the Lupa Lak try and pan yaw later mail. Adu so much in much Jorome, Canadi Lorino.
mana lowri ba kananom dagi Arjun lava kanano karigi lowri no adu ne ba lak tu se wari sida adu no pidu tholokadra tholoidra siramdoira siramoidra kari tawdino khangdev sini crime ki story ni yare ki midi si handa ne ba koin anyway thank you so much thagachari anana ko ana wari mayam ko ngawe adu da wari sin nai naraga dum kitang som narrate tawjaram ne haitare sini wari si chapchana khangda banghaina sigi wari sigi mate aina naijariba matang sin nainabiragati soidena khanglani tension jage pomno mak puthagachari inspector tayaiba nungsibi mayam punamak hanna hanai kai khomna jari loiselakpadi sei matang khodol tamjage hanna thare sei se mayam gi pungning da chuduno leina nabagi da magamadi semba loida bai sei mo oibana aduna hayeng amuk sei se kitang amuk samdok jaga doriban makhan taraka tabiri be sing pono makta kudol tamjari waxing gi olen nanglabi ho la 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 Singi ulen khanglibi aigi khunggangi leira nungsi toirabi singi ulen khanglibi aigi khunggangi leira nungsi Yenglure urure mafam kodingda leite nangumbi jamjara bining thibi leite nangumbi jamjara bining thibi Asha khangdabi awa anathdabi momonok charaga penjabini aing asha khangdabi awa anathdabi momonok charaga penjabini kalakmi haulai jadabi umang malna hinjabi shunke ke dana ningthi jabi hajana ikai jabi yenglure urure mafam kodingda leite nangumbi jamjara bining thibi leite nangumbi jamjara bining thibi aigidi hawaigi hawai oiribi nangtani aigidi unsigi oijage aigidi hawaigi hawai oiribi nangtani aigidi unsigi oijage mapok khudingi aitagile piu
ꯆꯝꯖꯔꯕꯤ ꯑꯩꯒꯤ ꯈꯨꯡꯒꯪꯒꯤ ꯆꯅꯨ ꯌꯦꯡꯂꯨꯔꯦ ꯎꯔꯨꯔꯦ ꯃꯐꯝ ꯈꯨꯗꯤꯡꯗ ꯂꯩꯇꯦ ꯅꯪꯒꯨꯝꯕꯤ ꯆꯝꯖꯔꯕꯤ ꯅꯤꯡꯊꯤꯕꯤ ꯂꯩꯇꯦ ꯅꯪꯒꯨꯝꯕꯤ ꯆꯝꯖꯔꯕꯤ ꯅꯤꯡꯊꯤꯕꯤ ꯋꯥꯛꯁꯤꯡꯒꯤ ꯎꯂꯦꯟ ꯈꯥꯡꯂꯤꯕꯤ ꯑꯩꯒꯤ ꯈꯨꯡꯒꯪꯒꯤ ꯂꯩꯔꯥꯡ ꯅꯨꯡꯁꯤꯊꯣꯏꯔꯕꯤ ꯌꯦꯡꯂꯨꯔꯦ ꯎꯔꯨꯔꯦ ꯃꯐꯝ ꯈꯨꯗꯤꯡꯗ ꯂꯩꯇꯦ ꯅꯪꯒꯨꯝꯕꯤ ꯆꯝꯖꯔꯕꯤ ꯅꯤꯡꯊꯤꯕꯤ ꯂꯩꯇꯦ ꯅꯪꯒꯨꯝꯕꯤ ꯆꯝꯖꯔꯕꯤ ꯅꯤꯡꯊꯤꯕꯤ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯁꯟꯗꯣꯛꯆꯔꯤꯕ ꯊꯧꯔꯝ 90.0 ꯋꯥꯍꯣꯡ ꯔꯦꯗꯤꯑꯣꯒꯤ ꯑꯣꯏꯅ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯤ ꯑꯥꯏꯁꯀꯣꯝꯗ ꯂꯥꯟꯊꯣꯛꯆꯔꯤꯕ ꯗꯥꯏꯃꯟ ꯇꯤꯚꯤꯗꯤ ꯃꯈꯥ ꯇꯥꯅ ꯑꯗꯨꯃꯛ ꯁꯟꯗꯣꯛꯆꯈꯤꯒꯅꯤ ꯆꯦꯛꯁꯤꯟꯅ ꯂꯩꯃꯤꯟꯅꯁꯤ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛ ꯍꯤꯡꯃꯤꯟꯅꯁꯤ ꯏꯃꯥ ꯂꯩꯕꯥꯛꯅ ꯌꯥꯏꯐꯔꯦ ꯈꯨꯔꯨꯝꯖꯔꯤ